ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯁꯦꯔꯥꯝ ꯔꯤꯄꯣꯟ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯃꯅꯤꯄꯨꯔꯤ mirror.com ꯍꯥꯏꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯒꯤ ngasi asi akhoi foundation day ni manga suba foundation day ni chahi manga akhoi honarapagi mahei kharadi asmai tana jan baduna hype tare akhoi ngasi mayam gi manakta mayam gi mamang da akhoi gi nungai ba paujel si pijari adugi mathakta akhoi ngasi gi nungai ba khenthom ase celebrate tawge haina akhoi oja kharabu अखोगी इकाई इखुमनाजेबा ओजा खरबो अखोइना इनवाइट तौदुना ngasi program se sinjabani mayambu taram nokchari ngasi live program asida ei seram ripon montreal dagini bangladesh tagi lakchabani hoji hoji montreal da leiri aduna manipuri mirror.com website sigi kano oina executive editor oina aina thabak pujari ngasi akhoi live program asida अखोगी स्टूडियो द अखोगी गेस्ट पुनम लेंगदुना लेजरे अखोगी चीफ एडिटर ओइबिरिबा ओजा सेराम कनसु हामम प्रमोसु अखोई स्टूडियो द लेजरे अदुना मतांग असिदा थोदोनिंगा हामबा मतदा थोदोना आई वा सामना सांजररोय मयामबु ngasi program asi live program asi मिलेंग तामिनसी मयाम शेयर तोबि अमसुंग कमेंट थागत पिरौ अखोगी program asi da अखोइना कमेंट पुनमखि पाखुमदो हंजबगी ट्राई तौजगनी आई मतंग असिदा कनोगी manipuri mirror.com gi chief editor कनोगी की मेन चिंग थोइबी हेडफोन दो खरा चिंग थोइबी dra unmute to sound unmute to okay mayam wai gi mai kai dagi amuka shu hanna thagat jari amasung khuram jari loina loina na ngasi akhoi gi live program asida saruk ya biri ba manipur tripura amadi new york tagi yaubira iba oja punam kusu kai khumna jari amasung khuram jari tasengna akhoi gi oina di akhoi manipur mirror team gi haitare akhoi gi oina di yamna nungairaba numit amani harau ningai nungairaba numit amani ngasi akhoi sum tam tam tawna chahi manga haibadu phare ngarang to himane na khalli do sigumba numit asida oja singna harau na jabi rakpasi akhoi gi oina di mukuju haijari yam nungai jai tasengna akhoi na mapan lamda leiraga shu akhoi imalon bu nuksijaba amasung akhoi gi ijati gi tam khajitang tawbu ngamgadrai na hona jabani tasengna ko yamna khange heire natragana keno tawri akhoi gi isagi oiba ngamjaba layam leiri habagi nataba akhoi na ngamjaba khajitang adu puthokjaraga akhoi sum keno tawjabani aduna mathangda aina mayamda aina hajaning basi akhoi yengbiriba amasung viewar mayamda hajaning basi akhoi isam samna ngasigi kano yam chamna kano yengjaba thoramni pikna tawna tawjaba thoramni tawu tawu akhoi closing ceremony akhoi dhaka da oina tawrani dhaka da akhoi numit kano gi oina nomagi oiba program machama semi nomagi program si akhoi dhaka da in person haitare amsung hybrid mode ta bangladesh tagi oina tawraga so akhoi new york ta leiriba canada da leiriba america da leiriba amsung india da leiriba mayam sum saru yabi ba ya gani adugi khudong chabu do akhoi sum thamkani du ngasigi oina di ai ahamba da thudokpai wa haijaroge akhoi gi guest sing mairak tagi akhoi sum amam tawna khajikang isagi keno sing harau ngai ba khara phongdok pi ba aduga loina na akhoi na hangada ba wa hang haigadra akhoi mayam gi mai kai da ki akhoi na khangning ba leire oja sing da maruina manipur dagi yawi rei ba akhoi gi oja birendrajit naure maruina kabini ahamba da akhoi na khangjaba ngami akhoi na khajitang tajaba da haitare akhoi yamna su lapna leibne laik la su yam pa ba gi khudong cha ba kya phangde oja gi aduraga su oja na I khiba seiren amadi wari macha su puthokiba leire aduga loina loina na khwai dagi hena mayamna pukning singchen khiba sidi handak ki irang haitare handak ki yamna nungaitana thokiba nungaitaba thodokta oja oina akhoi gi ai bisingi magai dagi lokhat kiba writers of manipur gi thodang do koi sida leire bo mayamna bangladesh assam tripura amadi america canada leibo mayam so oja gi keno koi mayam gi pukning yam singchen gi adu bisu yam harau di nataba aduga yam thamoi sengna koi so saruk yaning khiba phauki adugi tamakni oja koi khajitang khudong chaba lawraga oja dei su hai khajitang khoi taning ba aduga loina loina na akhoi gi marakta leiri akhoi keno dagi tripura dagi oja birola khudam birola
ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯤ ꯑꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ not only writer or poet ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤꯇ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯑꯗꯩ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡ ꯑꯦꯛꯇꯤꯚꯤꯁꯠ ꯑꯣꯏꯅꯁꯨ ꯌꯥꯎꯔꯤꯕ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯕꯤꯔꯣꯂꯥꯅꯤ ꯑꯣꯖꯥ ꯕꯤꯔꯣꯂꯥꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯅꯣꯗ ꯂꯩꯕ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯕ ꯑꯣꯖꯥ ꯇꯅꯨꯕꯥꯕꯨ ꯑꯣꯖꯥ ꯇꯅꯨꯕꯥꯕꯨꯁꯤꯅ ꯑꯩꯈꯣꯏ ꯆꯥꯎꯕ ꯃꯦꯃꯣꯔꯤꯌꯦꯜ IP ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯐꯥꯎꯟꯗꯔ ꯗꯤꯔꯦꯛꯇꯔ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗ ꯑꯃꯦꯔꯤꯀꯥ ꯀꯩꯅꯣꯗ ꯂꯩꯔꯤ ꯀꯩꯅꯣꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯗ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨꯌꯣꯔꯛ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯤꯡꯁꯨ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯁꯨ ꯏꯟꯗꯤꯌꯥꯗꯒꯤꯁꯨ ꯂꯥꯛꯄ ꯌꯥꯝꯃꯤ ꯑꯗꯨꯅ ꯅ꯭ꯌꯨꯌꯣꯔꯛꯇ ꯑꯩꯈꯣꯏ ꯆꯠꯊꯔꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯀꯔꯝ ꯇꯧꯔꯤꯕ ꯑꯗꯨꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯣ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯑꯣꯏꯔꯣ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯩꯇꯩꯂꯣꯟꯒꯤ ꯃꯌꯦꯛ ꯇꯝꯕ ꯑꯉꯥꯡꯁꯤꯡꯗ ꯃꯩꯇꯩꯂꯣꯟ ꯃꯌꯦꯛ ꯇꯝꯕꯤꯕ ꯍꯧꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯣꯏꯅ ꯆꯨꯝꯅꯒꯤ ꯄꯨꯡ ꯏꯁꯩꯗꯁꯨ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯀꯩꯅꯣꯁꯤꯡꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯏꯚꯦꯟ ꯏꯟ ꯀꯩꯅꯣꯒꯤ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯀꯩꯅꯣꯗꯨ ꯎꯏ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯈꯤꯇꯪ ꯇꯥꯅꯤꯡꯉꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯇꯣꯅꯨꯕꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯉꯁꯤ ꯀꯧꯁꯟꯖꯕꯁꯦ ꯇꯣ ꯃꯊꯪ ꯁꯨꯝ ꯑꯣꯖꯥꯁꯤꯡꯗꯒꯤ ꯀꯩꯅꯣꯁꯤ ꯈꯖꯤꯛ ꯇꯧꯅ ꯇꯥꯕꯤꯅꯔꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯗ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯕꯤꯅꯔꯁꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯅꯣꯗ ꯈꯣꯏꯁꯅꯥꯝ ꯕꯤꯔꯣꯂꯥꯗ ꯃꯊꯪꯗ ꯑꯣꯖꯥ ꯇꯣꯅꯨꯕꯥꯕꯨꯗ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯕꯤꯅꯤꯡꯉꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯆꯍꯤ 5 ꯁꯨꯕꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯊꯧꯔꯝꯁꯤꯗ ꯑꯩꯒꯤꯁꯨ ꯃꯐꯝ ꯑꯃ ꯄꯤꯕꯤꯔꯒ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯑꯁꯤꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯁꯨ ꯎꯠꯆꯔꯤ ꯑꯩꯈꯣꯏꯅ 2016ꯒꯤ ꯃꯦꯒꯤ 3 ꯌꯥꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯗꯅ ꯃꯃꯤꯡ ꯑꯃꯈꯛ ꯊꯣꯟꯖꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕ ꯈꯨꯠꯄꯨ ꯑꯃꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯂꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯇꯝ ꯆꯪꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯩ ꯁꯝꯄꯠ ꯁꯝꯄꯟꯅ ꯋꯥꯍꯩ ꯈꯔ ꯑꯩ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯍꯪꯕꯤꯅꯤꯡꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯂꯨꯞꯁꯤꯡ ꯑꯗꯨ ꯂꯩꯅ ꯀꯔꯝꯍꯥꯏꯅ ꯋꯣꯝ ꯍꯥꯏꯕꯗꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯀꯔꯤꯒꯤ ꯊꯣꯛꯂꯛꯄꯅꯣ ꯃꯁꯤꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯩꯍꯥꯛꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔꯗꯪ ꯑꯩ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕ ꯃꯤꯁꯤꯡ ꯋꯥꯠꯇꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯏꯕ ꯍꯥꯏꯕ ꯄꯣꯠꯇꯛ
ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯏꯔꯤꯕ ꯑꯏꯕꯁꯤꯡ ꯑꯁꯤꯁꯨ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯖꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕꯁꯤꯡꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯕ 2022ꯒꯤ ꯃꯦꯒꯤ 3ꯗ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯗꯦ ꯑꯏꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯝꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯁꯣꯏꯗꯅ ꯍꯪꯅꯤꯡꯒꯗꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯗꯨ ꯇꯧꯗꯗꯅ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯁꯤꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯝꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯗꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜ ꯂꯩꯀꯣꯜ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯔꯤꯖꯤꯁꯇꯔ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯂꯩꯖꯔꯤ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯔꯅꯤꯡ ꯑꯣꯏꯔꯕ ꯏꯁꯨ ꯑꯁꯦ ꯈꯨꯗꯛꯇ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯞꯀꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯁꯨꯡ ꯆꯠꯅ ꯄꯊꯥꯞ ꯑꯗꯨꯅ ꯄꯨꯜꯂꯒ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯃꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯏꯕ ꯈꯔꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯄꯥꯡꯉꯁꯤ ꯍꯥꯏꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯣꯝꯁꯤ ꯍꯥꯏꯔꯤꯕ 2022 ꯑꯁꯤꯒꯤ ꯃꯦꯒꯤ ꯇꯥꯡ 8ꯇꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯄꯨꯊꯣꯛꯅꯔꯦ ꯍꯥꯏꯔꯒ ꯂꯥꯟ ꯑꯁꯤꯅ ꯄꯩꯁꯥ ꯂꯥꯡꯍꯜꯂꯕ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯃꯗꯨꯒꯤ ꯊꯧ ꯄꯨꯕꯁꯤꯡ ꯂꯩꯍꯜꯂꯒ ꯁꯦꯝꯕ ꯑꯃ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯑꯣꯝ ꯑꯁꯦ ꯁꯪꯁꯊꯥꯟ ꯑꯃ ꯅꯠꯇꯦ ꯆꯨꯝꯅꯗꯒꯤ ꯑꯏꯕ ꯈꯔꯒꯤ ꯈꯨꯠꯄꯨ ꯑꯃ ꯁꯦꯝꯒꯠꯆꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯆꯪꯁꯤꯟꯖꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯐꯝ ꯀꯌꯥꯗ ꯃꯐꯝ ꯀꯌꯥꯗ ꯁꯦꯡꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯖꯩ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯝꯒꯤ ꯊꯧ ꯄꯨꯕ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯊꯧ ꯄꯨꯕꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯌꯥꯗꯕ ꯍꯥꯏꯕꯕꯨ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯃꯈꯛ ꯊꯝꯖꯩ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯑꯣꯝꯅ ꯔꯦꯖꯤꯁꯇꯔ ꯕꯣꯗꯤ ꯑꯃ ꯑꯣꯏꯗꯅ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯁꯛ ꯅꯥꯏꯔꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯨꯝꯅ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯝꯗ ꯂꯩꯖꯗꯦ ꯑꯣꯝꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯑꯔꯣꯏꯕ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯔꯕ ꯇꯥꯟꯐꯝꯗ ꯑꯏꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯖꯅꯕ ꯑꯗꯨꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯅꯕ ꯃꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯍꯥꯟꯕ ꯍꯦꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯟꯒꯟꯈꯤꯗ꯭ꯔꯕ ꯃꯤꯇꯩꯁꯦ ꯌꯥꯝ ꯄꯨꯟꯒꯟꯗꯦ ꯄꯨꯟꯒꯟꯈꯤꯗ꯭ꯔꯕ ꯃꯤꯇꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯄꯨꯟꯁꯤꯟꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯑꯃꯈꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯑꯩꯈꯣꯏꯅ ꯐꯦꯖ ꯅꯥꯏꯅ ꯑꯩꯈꯣꯏ ꯇꯧꯖꯩ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯩꯕ ꯇꯥꯏ ꯃꯗꯨꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ ꯇꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯑꯩꯈꯣꯏꯅ ꯈꯪꯖꯕꯒꯤ ꯆꯥꯡꯗ ꯃꯗꯨ ꯁꯦꯝꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯐꯦꯖ ꯅꯥꯏꯅ ꯐꯦꯖ 1, 2, 3 ꯍꯥꯏꯅ ꯐꯦꯖꯁꯤ ꯆꯠꯊꯔꯛꯄꯅꯤ ꯑꯍꯥꯟꯕ ꯐꯦꯖꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯏꯕ ꯈꯔ ꯄꯨꯟꯖꯔꯨꯔꯤꯕ ꯑꯍꯥꯟꯕꯒꯤ ꯄꯨꯟꯈꯠꯂꯨꯔꯤꯕ ꯑꯏꯕ ꯈꯔꯁꯤꯅ ꯑꯉꯝꯕ ꯈꯔ ꯄꯨꯊꯣꯛꯅꯔꯦ ꯍꯥꯏꯔꯒ ꯂꯥꯟ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕ
ꯄꯥꯡꯗꯕ ꯌꯥꯗꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯉꯒ ꯃꯗꯨꯅ ꯑꯍꯥꯟꯕ ꯐꯦꯖ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯐꯦꯖ ꯃꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯣꯝꯒꯤ ꯑꯣꯏꯕ ꯊꯧꯃꯤꯁꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯦ ꯆꯠꯂꯤꯕ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤ 50-60ꯒꯤ ꯃꯊꯛꯇ ꯆꯠꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯁꯩꯗ ꯑꯅꯤꯁꯨꯕ ꯐꯦꯖꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯈꯨꯌꯥ 3 ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯩ ꯂꯧꯈꯠꯂꯤꯕꯁꯦ ꯀꯅꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯥ ꯁꯦꯠꯅ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯁꯤ ꯑꯏꯕꯁꯤꯡꯒ ꯀꯔꯝꯍꯥꯏꯅ ꯆꯠꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯗꯕꯁꯨ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯄꯨꯟꯁꯤꯔꯣꯜꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡ ꯃꯨꯠ 3 ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯀꯌꯥ 3 ꯍꯟꯖꯤꯜꯂꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯕ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯐꯦꯖꯁꯤ ꯂꯧꯈꯠꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3ꯁꯤꯒꯤ ꯃꯇꯦꯡꯁꯤ ꯂꯧꯅꯅꯕ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯑꯃ ꯂꯧꯖꯩ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯣꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯑꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3ꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯍꯥꯏꯅ ꯃꯃꯤꯡ ꯑꯁꯤ ꯑꯣꯏꯅ ꯃꯃꯤꯡꯁꯤꯒꯤ ꯃꯈꯥꯗ ꯆꯠꯆꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯃꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯄꯨꯔꯒ ꯆꯠꯅꯩ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯑꯍꯥꯟꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝꯗꯁꯨ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯄꯥꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯆꯦꯡꯐꯨꯁꯤꯗ ꯍꯥꯞꯄꯤ ꯁꯤꯒꯨꯝꯕ ꯂꯨꯈ꯭ꯔꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯃ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯄꯥꯟꯕ ꯃꯇꯝꯗꯁꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯄꯤꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯁꯦ ꯌꯧꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯕ ꯃꯇꯨꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1-2 ꯇꯥꯔꯕ ꯃꯇꯝ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯒ ꯃꯤꯐꯝ ꯐꯝꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯊꯨꯡꯅ ꯑꯩꯈꯣꯏꯅ ꯆꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯃꯇꯦꯡ ꯑꯗꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯆꯥꯛ ꯃꯗꯨ ꯊꯣꯡꯅꯅꯕ ꯆꯦꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯦꯡꯐꯨꯗ ꯍꯟꯖꯤꯜꯂꯤꯕ ꯆꯦꯡ ꯈꯨꯌꯥ 3ꯗꯣ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯖꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯣꯑꯣꯄꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯆꯦꯡ ꯕꯦꯛ 100ꯒꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤ ꯃꯌꯥꯝꯗꯒꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯈꯛꯇꯗ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤꯁꯨ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯧꯖꯤꯛꯁꯨ ꯌꯥꯎꯕꯤꯔꯤ ꯏꯆꯟ ꯕꯤꯔꯣꯂꯥ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯄꯨꯔꯒ ꯂꯥꯛꯄꯤꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯐꯦꯖꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕꯁꯤꯡꯒ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯆꯠꯃꯤꯟꯅꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯣꯏꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯣꯏꯕ ꯐꯨꯔꯨꯞꯁꯤ ꯀꯔꯝꯍꯥꯏꯅ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯕꯁꯦ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯨꯠ 3 ꯑꯁꯤ ꯈꯣꯝꯒꯠꯄ ꯈꯛ ꯅꯠꯇꯅ
ꯄꯨꯟꯁꯤꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯗꯦꯃꯣ ꯇꯧꯖꯩ ꯃꯔꯝꯗꯤ ꯄꯨꯊꯣꯔꯛꯏꯕ ꯅꯨꯄꯤꯁꯤꯡꯅ ꯃꯩꯔꯥ ꯁꯪꯅ ꯄꯨꯊꯣꯔꯛꯏꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯩꯃꯥꯡꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯑꯣꯏꯕ ꯌꯥꯏ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯦꯡꯁꯤ ꯄꯨꯡꯈꯠꯍꯜꯂꯤ ꯃꯌꯥꯝ ꯃꯥꯒꯤ ꯄꯨꯊꯣꯛꯅꯔꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯄꯨꯡꯈꯠꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯍꯥꯏꯔꯤꯕ ꯆꯦꯡꯁꯦ ꯏꯁꯥꯅ ꯄꯨꯊꯣꯔꯛꯈꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯃꯗꯨ ꯀꯅꯥꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯑꯏꯕꯁꯤꯡꯅ ꯄꯥꯝꯖꯔꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯄꯨꯟꯕꯗꯨꯅꯤ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯤ ꯍꯥꯏꯔꯤꯕ ꯆꯦꯡꯃꯨꯠ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯄ ꯃꯤꯅꯨꯡꯁꯤ ꯊꯥꯖꯕ ꯃꯁꯤ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯄꯨꯟꯕꯁꯦ ꯀꯩꯅꯣ ꯑꯁꯨꯃꯥꯏꯅ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯅꯔꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯄꯨꯟꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯌꯣꯝꯗ ꯌꯣꯝꯃꯒ ꯂꯥꯛꯑꯒ ꯄꯣꯠꯌꯣꯝ ꯑꯃꯃꯝ ꯊꯝꯅꯔꯦꯔꯒ ꯑꯃꯨꯛ ꯄꯨꯅꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯄꯨꯟꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯏꯕꯁꯤꯡꯅ ꯃꯁꯤꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯍꯥꯏꯗꯤ ꯂꯥꯟꯒꯤ ꯂꯥꯟꯐꯝꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏ ꯈꯨꯟꯁꯤꯡꯗ ꯑꯍꯤꯡ ꯌꯥꯔꯛꯏꯕ ꯅꯨꯄꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯆꯦꯡꯕꯨꯠ ꯑꯍꯨꯝꯒꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯐꯤꯂꯣꯁꯣꯐꯤꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯟꯗꯣꯛꯆꯕꯅꯤ ꯃꯁꯤ ꯌꯥꯝꯅꯁꯨ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯁꯨ ꯍꯥꯏꯔꯤꯕ ꯆꯦꯡꯃꯨꯠ ꯑꯍꯨꯝꯒꯤ ꯋꯥꯐꯝ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯌꯧꯈꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯨꯝꯁꯨꯕ ꯐꯦꯖꯇꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯕ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯅ ꯃꯌꯥꯝꯒꯤ ꯏꯍꯧꯗ ꯀꯔꯤꯗ ꯌꯥꯎꯕꯗꯤ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕꯁꯤꯡꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡ ꯑꯩꯈꯣꯏ ꯆꯠꯆꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯦꯡꯃꯨꯠ ꯑꯍꯨꯝꯁꯦ ꯃꯁꯤ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯂꯥꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯏꯕꯁꯤꯡ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯆꯦꯡꯁꯦ ꯑꯩꯈꯣꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯤꯔꯛꯏ ꯃꯁꯤꯅ ꯑꯍꯨꯝꯁꯨꯕ ꯐꯦꯖ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯦ ꯂꯣꯏꯕ ꯅꯥꯏꯗꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯀꯤ ꯄꯥꯟꯗꯝꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯡ 100 ꯁꯨꯕ ꯈꯣꯡꯆꯠ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯄꯥꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯍꯦꯟꯈꯤ ꯑꯩꯈꯣꯏ 114 ꯌꯧꯅ ꯑꯩꯈꯣꯏ ꯆꯠꯈꯤ ꯁꯤꯅ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯐꯦꯖꯁꯤ ꯁꯨꯃꯥꯏꯅ ꯏꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯔꯤꯁꯨꯕ ꯐꯦꯖꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯈꯣꯔꯤꯔꯣꯜꯒ ꯁꯝꯅꯔꯒ ꯂꯩꯔꯤꯕ ꯈꯣꯔꯤꯔꯣꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯏ ꯄꯥꯎ ꯐꯥꯎꯅꯖꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯔꯤꯁꯨꯕ ꯐꯦꯖꯁꯦ ꯃꯈꯣꯏꯅ ꯄꯤꯕꯤꯔꯛꯄ ꯃꯇꯦꯡ ꯑꯗꯨꯅ ꯃꯔꯤꯁꯨꯕ ꯐꯦꯖ ꯑꯣꯏꯖꯕꯅꯤ ꯁꯤꯗꯩꯗ ꯑꯁꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯋꯣꯝꯅ ꯇꯧꯖꯔꯤꯕ ꯄꯣꯠ ꯑꯁꯤ ꯊꯥꯖꯕꯤꯕꯗꯒꯤ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯑꯁꯥꯝꯗꯒꯤ ꯏꯆꯥꯁꯤꯡ ꯑꯃ ꯃꯥꯏ ꯚꯒꯠ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯏ ꯆꯜ ꯕꯤꯔꯣꯂꯥ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯗꯦꯜꯂꯤꯗ ꯏꯆꯥꯅꯨꯄꯤ ꯃꯤꯁꯅꯥ ꯆꯅꯨ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯟ ꯑꯣꯟꯊꯣꯛꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯏꯃꯥ ꯂꯝ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯟ ꯃꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯔꯒ ꯏꯃꯥ ꯂꯝ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯍꯥꯏꯅ ꯇꯧꯔꯦꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯗ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯗꯨꯗꯒꯤ ꯍꯣꯡꯒꯠꯂꯛꯄ ꯈꯔ ꯑꯗꯨ ꯑꯩꯈꯣꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯟꯅꯕꯤꯔꯛꯏ ꯑꯗꯨꯒ ꯃꯥ ꯃꯁꯥꯃꯛꯁꯨ ꯊꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯈꯔꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯦ ꯆꯠꯃꯤꯟꯅꯖꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯄꯨꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯔꯤꯕ ꯑꯗꯨ ꯀꯅꯥꯗꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯇꯩꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯆꯥꯅꯨꯄꯥ ꯑꯃꯣꯝ ꯅꯥꯆꯥ ꯇꯧꯕꯤꯔꯦꯔꯒ ꯃꯇꯦꯡ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯔꯤꯁꯨꯕ ꯐꯦꯖꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯏ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯨꯟ ꯉꯥꯛꯏꯕꯁꯤꯡꯗ ꯀꯔꯤꯗ ꯄꯥꯡꯉꯝꯕ ꯃꯇꯦꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯃꯇꯦꯡ ꯑꯃ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯒꯤ ꯂꯥꯛꯈꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯀꯝꯕꯜ ꯑꯁꯤ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯡꯀꯦꯠꯁꯤ ꯂꯧꯔꯦ ꯍꯥꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯏ
ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯁꯤ ꯏ ꯄꯥꯎ ꯍꯥꯞꯄ ꯀꯩꯗꯧꯕ ꯊꯕꯛ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕꯗꯨꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯈꯔ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯂꯧꯔꯨꯗꯣꯏꯅꯣ ꯀꯔꯤꯒꯤ ꯃꯤꯌꯥꯝꯗ ꯄꯥꯛꯁꯟꯅ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯒꯗꯣꯏꯅꯣ ꯑꯗꯨꯅ ꯄꯥꯎ ꯊꯣꯏꯗꯣꯛꯅ ꯄꯤꯒꯨꯝꯁꯤ ꯕꯟ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯕꯥꯛ ꯈꯨꯒꯨꯝꯁꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯇꯤꯡ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯃꯗꯨ ꯐꯥꯎꯕꯗ ꯉꯥꯛꯑꯒ ꯑꯩꯈꯣই ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯇꯤꯡ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯐꯥꯎ ꯊꯛꯇꯅꯕ ꯍꯣꯠꯅꯩ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯕꯤꯔꯤꯕ ꯑꯃꯨꯝ ꯅꯥꯁꯥ ꯍꯣꯏꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯀꯅꯥꯗꯥꯗꯒꯤ ꯑꯗꯒꯤ ꯀꯩꯗꯒꯤ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯆꯧꯕ ꯃꯇꯦꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯃꯥꯖ ꯁꯈꯤ ꯒꯔꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯛꯑꯒ ꯅꯤꯡꯊꯝꯊꯥꯒꯤ ꯑꯣꯏꯕ ꯐꯤꯔꯣꯜꯁꯦ ꯑꯩꯈꯣꯏ ꯄꯤꯕ ꯍꯧꯋꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯁꯤ ꯃꯤꯇꯩꯁꯤꯡꯅ ꯅ꯭ꯌꯨ ꯌꯣꯔꯛꯇꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯕꯦꯅꯔꯅꯆꯤꯡꯕ ꯑꯩꯈꯣꯏ ꯊꯦꯠꯆꯔꯒ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯦꯡꯕꯥꯡꯁꯤ ꯌꯧꯅꯅꯕ ꯍꯣꯠꯅꯈꯤꯕ ꯃꯁꯤꯅ ꯃꯗꯨ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯦꯟꯖꯦꯁ ꯆꯣꯡꯖꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯇꯧꯕꯤꯃꯜ ꯑꯃ ꯑꯩꯈꯣꯏ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯕ ꯃꯗꯨꯒꯤ ꯂꯃꯟ ꯑꯃ ꯑꯩꯈꯣꯏꯅ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯕꯅꯦꯅ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯁꯤ ꯀꯩꯅꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯂꯥꯞꯄꯒ ꯍꯦꯟꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯎꯕ ꯐꯪꯉꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯊꯥꯞꯅ ꯂꯩꯅꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔ ꯀꯝꯗꯧꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯥꯡꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯒꯤ ꯋꯥꯡꯃꯗ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯄꯥꯡꯉꯛꯄ ꯃꯇꯦꯡꯁꯤꯡ ꯑꯁꯤꯅꯤ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎ ꯑꯗꯨꯒ ꯏꯇꯤꯍꯥꯁꯀꯤ ꯇꯥꯡꯀꯛꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯤꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯃꯅꯤꯄꯨꯔꯁꯤ ꯀꯟꯈꯤꯕ ꯀꯩꯗꯧꯕ ꯄꯣꯠ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯏꯇꯤꯍꯥꯁꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯖꯔꯁꯅꯨ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯐꯦꯖ ꯅꯥꯏꯅ ꯆꯪꯉꯛꯄꯒꯤ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯩ ꯂꯨꯄꯥ 8,000 ꯃꯇꯦꯡꯁꯦ ꯃꯁꯤ 5ꯁꯨꯕ ꯄꯦꯖ ꯑꯣꯏꯅ ꯂꯧꯈꯠꯆꯕꯅꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯃꯔꯝꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯊꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯏꯁꯨ ꯑꯁꯤꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯡꯅꯦꯅ ꯊꯣꯛꯎꯔꯕꯅꯤꯅ ꯃꯗꯨ ꯄꯥꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏꯚꯂꯤꯍꯨꯗ ꯑꯣꯏꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯅ ꯈꯤꯇꯪ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯑꯃꯔꯣꯝꯗ ꯀꯩꯁꯨ ꯅꯠꯇꯦ ꯄꯤꯁꯛ ꯄꯤꯛꯄ ꯃꯤ ꯈꯔꯗꯅ ꯈꯣꯝꯖꯤꯜꯂꯒ ꯇꯥꯁꯜꯂꯒ ꯁꯦꯝꯖꯕ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯔꯤꯕꯨ ꯉꯝꯃꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 8,000 ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯂꯨꯄꯥ 8,000ꯁꯤ ꯀꯔꯤꯒꯤꯅꯣ 10 ꯇꯧꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯪꯕꯤꯔꯛꯏ 8ꯁꯦ 3 ꯑꯃꯁꯨꯡ 8 ꯍꯥꯏꯕꯁꯤ ꯃꯤꯇꯩꯒꯤ ꯑꯣꯏꯅꯗꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯅꯝꯕꯔ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏꯒꯤ ꯋꯥꯐꯝꯗ ꯂꯥꯛꯑꯒꯁꯨ ꯑꯗꯒꯤꯗꯤ ꯂꯥꯏꯒꯤ ꯄꯔꯝꯗ ꯂꯥꯛꯑꯒꯁꯨ 8 ꯈꯨꯖꯤꯡ ꯍꯥꯏꯕꯁꯤ ꯃꯤꯇꯩꯅ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏ ꯃꯤꯇꯩꯅ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ 3 ꯑꯃꯁꯨꯡ 8 ꯑꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ 8 ꯑꯁꯤ ꯀꯦꯝꯄꯦꯟꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯛꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯊꯑꯣꯏꯅ ꯍꯪꯉꯛꯏ ꯀꯔꯤꯒꯤꯅꯣ ꯋꯥꯏ ꯂꯨꯄꯥ 8 ꯈꯛ only 7 rupees ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯦꯟꯅ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯄꯤꯕꯤꯔꯒꯁꯨ 8 ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 8 ꯃꯇꯦꯡꯁꯤ ꯃꯤꯌꯥꯝꯗꯒꯤ ꯂꯧꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯡ ꯃꯦꯆꯤꯟ 21 ꯁ꯭ꯋꯤꯡ ꯃꯦꯆꯤꯟꯁꯦ ꯑꯩꯈꯣꯏ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ 12 ꯈꯟꯒꯠꯆꯔꯦ ꯍꯥꯏꯔꯒ ꯃꯣꯏꯗ ꯇꯨꯅꯅꯕ ꯐꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯁꯦꯁꯔꯤꯁꯤꯡ ꯃꯦꯆꯤꯟꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯦꯡꯈꯥꯡ 2 ꯊꯣꯛꯅ ꯌꯦꯟꯊꯣꯛꯆꯩ
ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯁꯦꯟ ꯇꯥꯟꯅꯅꯕꯒꯤ ꯑꯍꯥꯟꯕꯒꯤ ꯍꯧꯗꯣꯛꯅꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯤꯌꯥꯝꯅ ꯂꯨꯄꯥ 8 ꯄꯤꯔꯛꯈꯤꯕꯗꯨꯅ ꯉꯝꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯔꯨꯕ ꯂꯥꯏꯐꯝꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯏꯃꯥ ꯀꯩꯊꯦꯜ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯍꯩꯕꯒꯤ ꯊꯕꯛꯁꯤ ꯇꯧꯏ ꯃꯁꯤꯅ 6ꯁꯨꯕ ꯐꯦꯖ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯎꯃꯪ ꯂꯥꯏꯒꯤ ꯃꯐꯝꯁꯤꯡꯗ ꯀꯔꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯀꯃꯤꯇꯤꯒ ꯀꯔꯤꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯃꯤꯟꯅꯕꯒꯤ ꯊꯕꯛꯁꯤ ꯇꯧꯁꯤꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛꯅ ꯍꯔꯥꯎ ꯌꯥꯕꯤꯔꯦ ꯑꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯅꯔꯦꯔꯒ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯆꯧꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯈꯤ ꯆꯦꯡ ꯍꯩꯕꯒꯤ ꯊꯕꯛ ꯑꯗꯨꯗꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯆꯦꯡ ꯍꯩꯕꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ 6ꯁꯨꯕ ꯐꯦꯖ ꯐꯥꯎꯕꯗ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯆꯠꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯆꯨꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯑꯏꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯌꯥꯝ ꯍꯪꯉꯤ ꯑꯗꯨꯝ ꯍꯪꯉꯤꯕ ꯄꯨꯝꯅꯃꯛ ꯄꯥꯎꯈꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯏꯕꯁꯤꯡꯅ ꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯏꯕ ꯐꯖꯕ ꯋꯥꯍꯩ ꯏꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯌꯥꯀꯥꯏꯍꯟꯕ ꯉꯝꯕ ꯀꯩꯗꯧꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯏꯕꯁꯤꯒꯤ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯁꯤꯔꯕ ꯂꯩꯕꯥꯛꯀꯤ ꯇꯥꯟꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯅ ꯆꯪꯁꯤꯜꯂꯒ ꯐꯤꯖꯤꯀꯦꯜꯂꯤ ꯌꯥꯎꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯃꯁꯨꯡ ꯋꯥꯍꯪꯒ ꯄꯨꯟꯕ ꯄꯥꯎꯈꯨꯝ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯃꯁꯤ ꯌꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯧꯗꯥꯡ ꯈꯔꯗꯪ ꯄꯥꯡꯊꯣꯛꯆꯕ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤ ꯉꯝꯖꯕ ꯈꯔꯗꯪ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯕꯅꯤ ꯍꯥꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯪꯁꯤꯟꯖꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯤ ꯃꯗꯨ ꯑꯩ 2ꯁꯨꯕ ꯔꯥꯎꯟꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯁꯪꯁꯊꯥꯟ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯁꯤꯔꯕ ꯇꯥꯟꯐꯝꯁꯤꯡꯗ ꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯟꯖꯗꯦ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯈꯟꯖꯔꯤꯕꯗꯤ ꯑꯩꯈꯣꯏ ꯐꯤꯜꯗ ꯆꯪꯁꯤꯟꯕ ꯇꯥꯏ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯇꯥꯏ ꯑꯗꯨꯒ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯕ ꯇꯥꯏ ꯑꯏꯕꯁꯤꯡ ꯑꯁꯦ ꯁꯃꯥꯖ ꯑꯁꯤꯒꯤ ꯌꯥꯝꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯇꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯦꯠꯅ ꯂꯩꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯁꯦꯝꯖꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯦ ꯆꯪꯁꯤꯟꯖꯔꯛꯄꯅꯤ ꯋꯥꯐꯝꯁꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯝꯖꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯣ ꯄꯥꯎꯗꯝ ꯍꯥꯏꯇꯥꯔꯦ ꯇꯥꯖꯕꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯈꯪꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝ ꯆꯨꯝꯅꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯅꯠꯇ꯭ꯔꯒꯅ ꯇꯤꯚꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯁꯨꯝ ꯇꯥꯖꯈꯤꯕ ꯂꯩꯔꯦ ꯄꯥꯎ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯑꯦꯅꯥꯎꯟꯁ ꯇꯧꯕ ꯑꯣꯏꯅꯗꯤ ꯎꯕ ꯑꯗꯨ ꯑꯣꯖꯥꯅ ꯉꯁꯤ ꯄꯔꯤꯡ ꯆꯨꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯀꯩꯅꯣ ꯇꯧꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯄꯟꯕꯗ ꯌꯥꯎꯕꯗꯨꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯑꯃꯁꯨꯡ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯩ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯃꯊꯪꯗꯁꯨ ꯇꯥꯕꯤꯅꯔꯁꯤ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯣꯂꯥꯒꯤ ꯀꯩꯅꯣꯁꯤ something wrong ꯃꯥ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯟꯕꯥꯎꯕꯗꯅ ꯂꯥꯛꯑꯒꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯍꯧꯒꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯉꯁꯤ ꯑꯃꯨꯛꯀ ꯆꯪꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯕꯤꯕ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯔꯒꯤ ꯑꯦꯗꯤꯇꯣꯔ ꯄꯦꯅꯦꯜꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯀꯣꯕꯤ ꯑꯣꯄꯨ ꯃꯨꯇꯨꯝ ꯑꯣꯄꯨ ꯀꯣꯕꯤ ꯃꯨꯇꯨꯝ ꯑꯣꯄꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ 5th anniversary ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤꯀꯣ
Okay, Masang upo wahai khara habiro do am matang si lauraga mating. masang da khoi studio amda oja kano dagi Tripura gi oja oja CJ Molina su leijare oja busu taramna okchari amasung Do kano ni asina koi loidam tombi ni. oja loidam tambi oja loidam tambi bu ngakpi oja loidam tambi ei sharam ripon ni oja bu taramna okchari khoi studio da lakchage oja da Opugi wahai khara taras. opugi wahai khara mutabina Jadi memang pun makung nasi gini film sida tersinggung hai waga Manipur amasung Agotala omdegi can participate to bidai ba apoi ojaro singbu nulukchana khramjari memang pun aku amasung apoi New York ki apoi mama abu usu mama tonu usu khramjari nasi memang pun na kena tahu na matam khaidong na se jawbi re ibang asigi akogi chehi manga subi ni basai sida mapum phan be tamak tam ya puno discussion kenama to wi sida me puno participate to be tamak ta agi apoi me magai de ya mukhanna me puno pucha ga cheri. thank you Okay, masang dia doi dia koi sum kalau dia koi ko jatun wa budala si mahak ko ba warol khajing thamina ba ningsing jari. Hello. Tari oja. Habiyo. oja hedu Kuki yamna singthani ngai oi ba ningsing ngai oi ga dori ba kuki Manipuri Mirror hariba literary organization sigi manga suba mapo kumongi ngasigi mapung pharba oram sida yana anboina Manipur dagi kuki oja Virendrajit Nauremgi maman lerba wahai singa koi mayam tamina kre yamna phajana paring chumna mapung phana yamna machatana sugaina wari libi adubu uji aina thangataduriba lirakaduriba wari ti yam sampatna Ojabi ki adumna machatana sem sadana aina haiba ngamgadaba su leite yam tena khara kha haijage ai isa hamom tonu babu adubu ai officially is tonu babu singho haidana aigi mingje asumna lei adu ai si haukiba 2022 gi October da ai New York ta lakhibani with family asida ichanupa hamom nanacha imong nupi hamomong ki opi issue sing tawraga koi punna ngasi yobo phawda leiminari ahoi su lain thogi thawjal dagi nade yektana mayam gi thawgaloy oina adum mayamga ipuruki angamba mateng tawbu yaba thawdang pangthokpa yaba pangthokpa ngamnanaba mayam amaga punsinaraga tanaraga pangthoknaba honajage haibagi wakhalda leijari aduga mayamna soidana taningamgani khangingmgani na khanjei New York ta Manipuri haibadi aikoi mitei singse karamaina tawna leiriba America harisi Manipur natraga Bangladesh Asia dagi khara thapna lapna leikhaba lamdam ama oibanina karamaina leirino mitegi chakcha inat na chingba ngak libra karamaina tawbano pangkhan khanbiramba yai adu aisu khalambani America da isa sing leiriba karamaina leiriba haibse jam khalami adu aikoina 2022 da America da haibdi New York da
ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯂꯩꯔꯤꯕ ꯃꯌꯥꯝꯒ ꯊꯣꯏꯗꯣꯛꯄ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯦꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇꯒꯤ ꯍꯧꯅ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯕ ꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯑꯦꯁꯤꯌꯥꯗ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯁꯣꯝꯗ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝ ꯑꯣꯏ ꯈꯦꯠꯅꯕꯁꯦ ꯑꯏꯪ ꯑꯁꯥꯗ ꯑꯃꯨꯛ ꯈꯦꯠꯅꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯈꯦꯠꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯤꯇꯩꯁꯤꯡꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯤꯕꯁꯤ ꯑꯃꯒ ꯌꯨꯝ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯗ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯀꯥꯏ ꯁꯥꯒꯩ ꯀꯌꯥꯇꯪ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯣ ꯃꯗꯨꯒꯤꯁꯨ ꯈꯤꯇꯪ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯊꯣꯛꯏ ꯌꯨꯝ ꯂꯩꯅꯔꯤꯕꯁꯤꯡ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯃꯐꯝꯗ ꯔꯦꯟꯇ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯌꯨꯝ ꯂꯩꯔꯒ ꯂꯩꯕ ꯑꯗꯨꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯀꯥꯏ ꯑꯃꯗ ꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯤꯇꯪ ꯑꯣꯏꯗ꯭ꯔꯦ ꯃꯁꯤ ꯀꯅꯥꯗꯥꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯑꯗꯨꯒꯨꯝꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯀꯥꯏ ꯄꯔꯦꯡ ꯅꯥꯏꯅ ꯃꯤꯇꯩ ꯉꯥꯛꯇ ꯃꯤꯇꯩꯂꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃ ꯆꯪꯕꯒꯤ ꯉꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯃꯤꯔꯣꯟ ꯉꯥꯡꯅꯗꯕ ꯃꯤꯒꯤ ꯃꯅꯥꯛꯁꯨ ꯆꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯁꯤꯗꯗꯤ ꯈꯤꯇꯪꯗꯤ ꯑꯣꯟꯅꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯤꯇꯩꯁꯤꯡꯅ ꯂꯩꯔꯤꯕꯗꯣ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯃꯤꯇꯩꯒꯤ ꯌꯨꯝꯁꯥꯔꯣꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯗꯨ ꯑꯗꯨꯃꯒ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯆꯪꯉꯛꯑꯒ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯂꯥꯠꯄ ꯈꯨꯔꯝꯕ ꯑꯌꯨꯛꯀꯤ ꯌꯨꯝꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯝꯗꯥꯏ ꯊꯣꯛꯂꯝꯗꯥꯏꯗ ꯌꯨꯝꯂꯥꯏ ꯈꯨꯔꯝꯃꯒ ꯊꯣꯛꯄ ꯑꯗꯨꯁꯤꯡꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯅ꯭ꯌꯨ ꯌꯣꯔꯛꯇꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯣ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯌꯥꯝ ꯈꯦꯠꯅꯕ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯅ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯒꯧꯔ ꯆꯠꯄ ꯈꯦꯠꯅꯕꯗ ꯑꯅꯤꯗꯨ ꯈꯔ ꯈꯦꯠꯅꯩ ꯋꯦꯔꯦꯁ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯂꯥꯠꯄ ꯌꯨꯝꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗ ꯈꯨꯔꯝꯃꯒ ꯊꯣꯛꯄ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯃꯄꯤꯖꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯃꯦꯔꯤꯀꯥꯗ ꯃꯤꯇꯩꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯗꯨ ꯑꯩꯅ ꯍꯥꯏ ꯂꯣꯏꯅ ꯐꯪꯉꯤ ꯁꯤꯗ ꯐꯪꯗꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯪꯉꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯟꯕꯁꯨ ꯅꯠꯇꯦ ꯑꯁꯤꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯃꯤꯇꯩꯁꯤ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯁꯤꯡ ꯊꯤꯕꯗ ꯑꯃꯦꯔꯤꯀꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯃꯤꯇꯩꯁꯤꯡꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤ 100 ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯚꯤꯁꯥꯗ ꯂꯥꯛꯄ ꯑꯗꯨꯁꯤꯡꯗꯨꯒ ꯄꯥꯔꯒꯗꯤ 100 ꯅꯠꯇ꯭ꯔꯒ 100 ꯈꯤꯇꯪ ꯑꯦꯛꯁꯤꯠ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩ ꯑꯩ ꯑꯦꯀꯨꯔꯦꯠ ꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯗꯤ ꯇꯥꯟꯅꯔꯨꯕ ꯍꯪꯅꯔꯨꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯇꯩꯁꯤꯡ ꯊꯥꯞꯅ ꯂꯩꯔꯒꯁꯨ ꯑꯗꯨꯒ ꯌꯥꯝ ꯏꯪꯕ ꯃꯇꯝ ꯑꯣꯏꯕꯅꯁꯨ ꯃꯌꯥꯝꯁꯦ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯤꯇꯪ ꯂꯩꯇꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯪꯊꯝꯒꯤ ꯆꯍꯤ ꯑꯃꯗ ꯊꯥ 9 ꯁꯤꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯍꯦꯟꯕꯗꯕ ꯊꯕꯛꯇꯤ ꯊꯣꯛꯅꯔꯒ ꯃꯥꯏ ꯒꯥꯔꯤꯗ ꯆꯠꯂꯒ ꯒꯥꯔꯤꯗ ꯍꯟꯖꯜꯂꯛꯑꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯝꯃꯔꯒꯤ ꯃꯇꯝꯗ ꯃꯤꯇꯩꯁꯤꯡ 2001ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯎ ꯍꯪꯕꯗ 2001ꯒꯤ ꯑꯗꯨꯋꯥꯏꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ
ningon chakuba si 2001 nante 2004 dagi mitei gi ningon chakuba si asida hore aduga akoina 2022 da labai matungda ai 22 3 4 5 ai marirak ningon chakuba jaujare yam phajana akoigi leiriba jinao pibasingna Silangaga imai ben ningon sing mayam dobu punna chamina thamina raga firon tamba khotpa akoi Bangladesh da Manipur da ariba singna yamna chauna pochai tamba adugi chanabi dudi America da laitri yamna henjanna mina pu thanga moidabagi yam chauna pot tamba khotpa dudi leite adubu firon khara ngamjaba inatki hona bini haidana akoigi kari thadano akoigi ningon chakuba se yang gay gini ni panda. yangai ni panba ase adum chahi kudiki latana pangthoi aduga samargi aina nasai lijaramba ingba khitang pharakwa akoigi samar se changkalakwa tha hum mari mok akoigi mitei mayam se mapanda khitang thokpado nungaira banina mapanda thoga parta punpham se mag yum amada chatlaga mayam se punna phambasu chandabanina park to oina mayam se phamine aduga asidagi mukhoigi western culture marata lukhi danaba adudagi ngakthokpa yanaba aikoigi mitei khitang thawai yawba inat punungsiba tunggi khanba isa inaw sing mayamna organize tawraga chahi khudingi samar lakpada nomaijing khudingi park ta pullaga mitei mayek tambiba angang harisi college tamba satra phau yaure makoina mitei mayek tambisi aduga pi ba angang dagina adum hore hariba tha humari summer vacation school su lepa matam asida nomi khudingi di ngamdre nomaijing khudingi akoigi chuti leiba nomi asida singtha ningai amana ayuktagi numit jungbagi dwai dagi thonara pasina nungdang gi charaga hanjan bini ado 2 times park to na chare aduga akoigi cha hinjang mathen china yen thoknaraga kanana kari mathen purakani haibasingdo phaunaraga manage tawriba committee gi secretary president makhoi yen thoknaraga madu singdo pukhalaga mayam wari watai sanaba likon sanaba aduga mitei mayek tamba sisingsi pangthoi yam phajana katawi aduga mayam su yam phajana thawai yauna tha hum khaktang mari khaktang sabagi tanjadu leibanina hariba tha hum mari se nomaijing amata lattana madu chang naina adum chathai aduga aikoigi nasai oja Birendrajit na libi hibada aikoigi New York or America da leiba isinau sing mayamna Manipur da akoigi laibak thiba thodok May gi 2023 gi May gi date ahum dagina horakhiba irang aduga oiriba phibam do karamaina makhoi leirangmani anono wana leiramani habdi makhoina waribeto thabna leiraga mayamjina anthongno waramani da kari tawba jai
하이브시 탕나탕나나 파우시 따버가 마얌지 누아이따드나 팜나 따나라가 까리 떠고자이 하이브시다 마얌시 센툼 खाइगतलगा ओजा बीरेंद्रना नसाई बीरेंद्रजीत पनबीगिबा हममना नाचा हाइबदु इचानुपा तोमबनी अदो माना हुजी सेक्रेटरी अखोगी नॉर्थ अमेरिकन मणिपुरी सोसाइटी की बांग्लादेश मणिपुरी सोसाइटी की माना सेक्रेटरी ओनसु पुई हुजिसु पुरी अदुना मखोइना तानाबा वारी वताई सिनबा खोटबा सिंदो अखोई लोइना कनो तवी अदुगो ओजाना लीबदसु लोइना पनबिखरे अखोई ओजा अखोइना दोंदा अखोई वारिबा मयाम लांजेनना रिलीफ कैम्प लेरिबा मयाम की तमा खोना बिरिबा अदुगी तमक्ता अखोइना अरापदगी न्यूयॉर्क ता लेरिबा अमेरिका की अखोगी स्टेट क्या तंगा जोजाइना जोथोना लेरिबा मयाम के महूत सिलगा ओजा खोई मयाम ना पांथोक पिग्रिबा तौगिरिबा मयाम दुबु अखोइना तौगिमंग खंबा थागतबा फोंदोकचरी अदुगा याम जांगना होजिकी डिस्प्लेस पीपल अखोगी मिटेई सिंग लांजेनना लेरिबा रिलीफ कैम्प ता लेरिबा मयाम होजिकसु लेरिबसे गवर्नमेंट ना मयाम अमा तौई हाइबा अखोगी निंग थुंगदबदी मयाम लेरमनी अवाटपगी अवाटप ngakतनी अदो हुजिकसु ओजा होइना अनकपदा लेबनिना ओजा होइना फजनबा करमाइन तौबा याबा ओजा होइदा तौबिन चेनबिनबा नोमबिनबा अमुसवना अरापदा लेरिबा मयामगी माइचैदगी ओजा होइदा नोलुकना निंगसिंगजरी अदुगा अखोगी न्यूयॉर्क ता लेरिबा अमेरिका की स्टेट क्या तंगा लेरिबा सिंगी पुनमक नत्रगसु पुंग इसई जगोइदा नाटकी ओइबा अखोगी थबकसिंगदा पुनमकनदी लोइनदी पुंग इसईदा हैनबदी नते अदुबु अदु ओरगसु मिथै खुदिमक अंगांग पिसपिंगना अंगांग ओइना पोगलाबगी खरा मतुंगददी अखोगी ताइडिंग आना मकुट कोलहन्ना सानबा अंगांग लग्नबा तो अदुगी वखलोंदो असिदा लेबा अंगांग सिंचु बीबा अंगांग सिंगदगी करिदगी जगोई सानिंगबगी जगोई साहनिंगबा मपा ममा ओइबसिंग मपु मबो ओइबसिंगी अदुगी वखनसिंगदो लोइना लेनै मरम अदुना असैसिदा निंगोन चाकौबा लापा थौरमदा अखोगी जगोईगुंबा इसैगुंबा अदुम फजना मपुंग फाना पांगथोई ओजागोइनसु खंबिरंगमनी असिदा लाइरेंजम जगन्नाथ हाइबा अमा अखोगी इचासिंग अमा लई महाक मणिपुर यूनिवर्सिटी दगी पुंग तमलखिबनी अदुना महाकना पुंग जैदना अदुगा नुपी मचा मौ ओइबा कया तंगसु मसाना हानदगी बांग्लादेश दगी जगोई तमकबा हैरकबा इसै तमलकबा हैरकबा मखोई सिंगदुना सिदलागा अखोई प्रोग्राम कया तंगदा मितै की प्रोग्राम नतबा अतोपगी प्रोग्राम दसु सिगगी लोकल प्रोग्राम दसु मखोई पार्टिसिपेशन तवी मपुंग फाना अखोई मितै की नाट मितै की इसै जगोई मखोइनसु रिप्रेजेंट तौरी हुजिक फाउदा अदो मथंगदा हुजिक लाकदबा मतमदसु अखोई हौरईबा अंगांगसिंगदा अखोई पुंग इसै जगोई करमाइन तौरगा फजहनबा जाय हाइबदो अहनसिंग ओइबसिंगना ममा पा ओइबसिंगना अंगांगसिंगदा तंबीबा साहनबा पार्टिसिपेशन तौहनबा अखोई चाकौब निंगोन चाकौबना चिंगबा अतो अतोपा प्रोग्राम सिंगदा अदुगा मरु ओइना बर्थडे असिगा बर्थडे सी अयामबगी बर्थडे सी ऑब्जर्व तवी हाइबि
aduna party da jagoi saba khotpa ke kakbaga loinana adusu tawdabada te asum tawi aduga hoji akoina wakhal ama khalli ai samangna yam phajana seriously khanjabate asini mitei singje Manipur India gi state Assam na chingba Tripura Bangladesh hariba sing Myanmar da sukhara lei mitei sing adu singse akhoigi population se missing se yamna hengalapagi mahutta ahoi ta tharakpagi mami se kari haini malemgi mitei taba mafam khudimakta hanthana ujai adu aikoina missing si New York ta li yamanji Bangladesh ta kana bu mari mata thokpa adugumba hak oiba purakpa yaba lawful loina legally purakpa yaba sing purakna ba akoi khanai yamhanning badagi adu yamhanning si aikoina America da leibanina America da mitei masing yamhanning baduni adu Manipur da leibana Manipur da mitei gi masing yamhanning ngani Bangladesh da leibana Bangladesh ki mising yamhanning ngani masi loina asigi wakhalon China si angbirang manai khalli masidagi akoi karmain tawraga akoi masi malemda survive tawba yagatagi ta mitei se karmain tawraga survive tawba hinganba tung koina lehenba yani haiba wakhan sima mayam matang chana matamda khanabada saru yabinaba khanabiu haiba wahai sima thamjage aduga oda Birendrajit na chingba ngasi akoigi live program tabiriba jengbiriba khudimaki meng chingsinjari ai isama Bangladesh tagini aina saisomo panjakra adu aidi huji yumda Bangladesh ki yumda chauba memorial akoi ipagi maming chauba kawi aduna chauba memorial Manipuri intellectual property museum haidana museum ama tawjai asida Manipuri or mitei tagi nat ki oiba pochang sing thami maramaduna atopa community gi pochai thamde maramaduna as a global first community based museum ni ana mayamna singthabi ahi singna akoigi Bangladesh ki kangi intellectual copyrights ki Kabi Muhammad Nurullah Bangla Academy ki DG oibiramba handakti chakhiba chahida retired oire do mahna maki speech da mana koigi museum gi inauguration tawba 2007 the mana wangang bada global first community based museum ne na mana hibi aduna ina sila wafama se thangachabadi mitei gi ari bapot kana gumbagi khangna chanaba mari mata gi manakta anakpada khangna chanabada leiragadi akoigi tungi generation gi damakta museum sida aikona preserve tawba yanaba mayamna mateng pangpinaba mayamda ina nolukna ningsingjari aikoigi mayamgi mitei gi oiba saktak nanaba aikoigi khudong chaba ma museum sidagi akoi atopa maigi dagi khudong chaba launaba honaba aduna itop tope aduga akoigi malemda mitei akoise adugumba community amakakni haibado museum gi throda aikona saktakpagi khudong chaba se laumina si aduna mayamna mateng pochang mateng pangbiraknaba ariba pot karigumbada pangbiragadi ana mayamda ina sinan sigin holuko haijima thamjari ataidi atai kariyana kan tawni aikoigi
ओजा ओजा बीरेंद्रजीतना मरुओना अखोगी वरिसिंग लोइना जाउखरे अदु अमखक्तंग आइना रोइबदा अखोगी हौकिबा 2023 की जून की डेट कुनमाथोय दा UN ऑफिस न्यूयॉर्क ता असिदा अखोइना न्यूयॉर्क ता लेबा मयाम कोई खरा सराउंड मी कुंसा मो ओरंगदरा निफु मो ओरंगदरा मसिन काउरे अखोइ चले मतमदो आइसु हचांग खतंग नुआइतबा मतमने अदो ओरगसु इंडिया की प्राइम मिनिस्टर लाकदबा अमसुंग मणिपुर दा हुजी ओइरिबा इरांग की अवाब नंगिबा थौदोक असिगी अखोइना प्ले कार्ड पायरगा अखोइना खोंजंग अमा चंग चटकदबसे आई हचांग नुआइत्रसु ngamnaba ai participation tawni yauni chakani adre isu chacharui yamna nuai taba pendaba aduguma thodo amani asi ngasigi manipuri mirror gi manga suba mapok kumon gi yamna maman leraba tung koina wari na gadawriba tungi generation na wari lina gadaba फिदम नगदबा अदुगुम्बा ngasiगी manga suba manipur mirror gi mapok kumon gi thoram sida akhoi gi lanjena dana leiriba 2023 gi me ahum dagi akhoi gi lanjena dana leiriba mayam mitai bai chai sinau mayam gi yariba makai tangdu laita base yamna jangna ohenna ba laning thokda thongni jaraga ai swai sida mayam dagi kaine da thang lagjari mayam mukram jari थागचरी ओजा ओजा जा माइक शेंग न माइक जुम हाबिरा कोइसु ओजा ग लोइना ना बखोइ लेरिबा मयाम मपान लमदा लेरिबा मरुओइना बांग्लादेश तगी सु लाकबा मदि मणिपुर इंडिया गी असम दगी त्रिपुरा दि लाक मयाम सु कोइ मयाम गी वखलोन सु अदुनी ngasi phau koi tang dana leiba habadu koi su u phangjadre du mayam gi magai dagi oina ina sum hajari sini ojana su habire koi manipur gi micham mayam si ing tapna leiba oisanu habadu nijari mathang da koi su mathang koi wareng si mayam tare wari mayam tare du hak tik potha bu oina koi kanogi saireng amatang koi pahan si saireng amatang tabi si koi gi jiri manipur dagi lengbirakpi koi loidam tombi laisram mahaki kanodagi saireng tabin si mayam koi kano si loidam tombi si sum youtube ta khangde amada khangde koi yamna kano oiba kano ni kai hatara yamna active oiba manipuri londa saireng koi chumnagi kano na di pa tu ma ki pe bangladesh ta bangali koi apti hai si ko art form mo na le loidam tombi gi sound chira khas like we just want to see kano gi sound si sigira ong wari sara yang si ya ga da yang si sigai mal adu raksu kai de you just koi gi tawu matam de tang koi sound ji out ora ga di ya ni adugi sem sap si ya nungai traga na mathang kano taw do ni kong tang yang si sound si ya ra bai na Korom jari uja. hai hai ta jari Tapi beroja. tari Ahan lamasta da ngasigi thaw masida lengsing biriba bazasing pumaku ayana korom jari. Aina saireng aten ba saireng amkhak isagi saireng amkhak pathok jage. Aina yamna pamjaba saireng amani. Saireng gi ming TV debate. Samjinba yadraba likli machet khomlaktuna phamina halli punna chungsinadaba koksingdu yetnabadadi hanade kumhaidi nungai aina chummi mana lali ningai sandainari
ꯈꯣꯏꯆꯥꯛ ꯊꯥꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯎꯔꯒ ꯍꯔꯥꯎꯖꯩ ꯄꯦꯟꯖꯩ ꯂꯩꯔꯤꯕ ꯀ꯭ꯋꯥꯛ ꯁꯪꯒꯨ ꯀꯨꯝꯍꯩꯒꯤ ꯃꯍꯥꯎ ꯂꯧꯔꯤ ꯄꯥꯏꯁꯤꯜꯂꯛꯀꯦ ꯊꯧꯔꯥꯡꯂꯤ ꯋꯥꯡꯃꯒꯤ ꯇꯣꯔꯕꯥꯟꯗꯒꯤ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯅꯔꯤ ꯆꯐꯨ ꯀꯥꯏꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯦꯗꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯨꯁꯅꯥꯝ ꯕꯤꯔꯣꯂꯥ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤ ꯃꯦꯔꯤꯅꯥ ꯁꯤꯟꯍꯥꯁꯨ ꯑꯩꯈꯣꯏ ꯌꯥꯎꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯔꯣꯁꯣꯅꯥꯔꯥ ꯕꯥꯁꯤ ꯈꯨꯠꯍꯩꯕꯝ ꯃꯍꯥꯛꯁꯨ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯇꯥꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯈꯔꯁꯨ ꯇꯥꯒꯅꯤ ꯑꯗꯨ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯨꯁꯅꯥꯝ ꯕꯤꯔꯣꯂꯥꯗ ꯂꯥꯛꯑꯁꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯇꯝꯕꯤꯅꯕ ꯅꯣꯂꯨꯛꯆꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ ꯕꯤꯔꯣꯂꯥ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ 5ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤꯁꯤꯗ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯖꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔ ꯃꯤꯔꯣꯟꯅ ꯑꯁꯨꯝꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯄꯥꯟ ꯂꯝꯗ ꯂꯥꯞꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯕꯨ ꯑꯃꯨꯛ ꯄꯨꯜꯂꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯤꯔꯣꯜꯕꯨ ꯑꯁꯨꯃꯥꯏꯅ ꯃꯤꯔꯣꯜꯁꯦ ꯃꯇꯝ ꯁꯥꯡꯅ ꯃꯤꯔꯣꯜꯒꯤ ꯃꯊꯧꯗꯥꯡꯁꯦ ꯇꯧꯅ ꯆꯠꯊꯣꯛꯑꯣꯏꯁꯅꯨ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯑꯗꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯃꯁꯨꯅꯤ ꯑꯗꯣ ꯁꯥꯍꯤꯇ꯭ꯌ ꯃꯔꯝꯗꯤ ꯀꯣꯟꯅ ꯊꯝꯃꯁꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯀꯔꯤ ꯊꯧꯗꯥꯡ ꯀꯔꯤꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯄ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯖꯒꯦ ꯑꯩꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝꯁꯨ ꯂꯥꯏꯔꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯏꯟꯀꯝ ꯁꯣꯔꯁ ꯂꯩꯇꯦ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯆꯠꯅꯤꯡꯉꯥꯏ ꯋꯥꯠꯂꯤ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯁꯨ ꯆꯠꯆꯔꯦ ꯃꯅꯤꯄꯨꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯥꯝ ꯁꯤꯒꯨꯝꯕ ꯂꯝꯗꯝꯁꯤꯡꯁꯦ ꯑꯁꯥꯝꯗ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯩ ꯑꯁꯥꯝꯁꯤꯗꯤ ꯌꯥꯝꯈ꯭ꯔꯦ ꯈꯨꯟ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯩ ꯆꯠꯄꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯠꯇꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤꯡꯁꯦ ꯎꯔꯨꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯊꯤꯜ ꯑꯃ ꯄꯣꯛꯏ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯈꯔ ꯁꯣꯊꯩ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯤꯄꯥꯁꯤꯡꯅ ꯄꯨꯁꯜꯂꯛꯑꯒ ꯆꯥꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯨꯅꯤꯡꯉꯥꯏ ꯆꯠꯅꯤꯡꯉꯥꯏꯒꯤꯁꯨ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯚꯥꯞ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯑꯩꯅ ꯑꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯐꯪꯗꯕ ꯑꯗꯨꯅꯗꯤ ꯀꯩꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯅ ꯇꯈꯦꯜꯂꯩ ꯇꯦꯡꯃꯥꯡꯂꯨꯞ ꯍꯥꯏꯅ 2012ꯇ 12ꯀꯤ ꯃꯦꯗ 12ꯀꯤ ꯇꯥꯡ 35ꯗ ꯑꯩꯅ ꯂꯤꯡꯈꯠꯈꯤ ꯀꯩꯅꯣꯒꯤ ꯇꯈꯦꯜꯂꯩꯃ ꯇꯦꯡꯃꯥꯡꯂꯨꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ 12 ꯈꯛꯇꯅ ꯇꯧꯔꯒ ꯑꯍꯥꯟꯕ ꯅꯨꯄꯤ 12 ꯈꯛꯅ ꯂꯨꯞꯁꯦ ꯂꯤꯡꯈꯠꯂꯦ ꯑꯗꯣ ꯑꯩꯅ ꯂꯤꯡꯈꯠꯄ ꯃꯇꯝꯁꯤꯒ ꯑꯌꯥꯝꯕ ꯃꯤꯅ ꯀꯩ ꯀꯥꯟꯅꯗꯣꯏꯃꯣ ꯀꯩꯗꯧꯗꯣꯏꯃꯣ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯉꯥꯡꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯎꯔꯒꯁꯨ ꯑꯩꯒꯤ ꯏꯃꯣꯟꯗ ꯈꯟꯖꯈꯤ ꯑꯩꯅ ꯉꯁꯤ ꯂꯨꯞꯁꯦ ꯂꯤꯡꯈꯠꯂꯤꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯄꯣꯛꯑꯦ ꯍꯌꯦꯡ ꯁꯤꯅꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩꯗ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯃꯤꯌꯥꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯔꯝꯕ ꯍꯥꯏꯅ ꯂꯤꯡꯈꯠꯄ ꯃꯇꯝꯁꯤꯒ ꯄꯤꯛꯅ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯩꯖꯔꯤꯕ ꯇꯔꯧ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯁꯔꯥꯙꯗ ꯆꯦꯡ ꯀꯤꯂꯣ 3 ꯄꯨꯈꯠꯁꯤ ꯍꯥꯏꯅ ꯑꯗꯣ ꯑꯗꯨꯏꯗꯤ ꯂꯥꯏꯔꯕ ꯑꯃꯒꯤ ꯁꯔꯥꯙꯒꯤ ꯈꯪꯗꯦ ꯂꯨꯍꯣꯡꯕꯒꯤ ꯈꯪꯗꯦ ꯑꯆꯥ ꯑꯊꯛꯁꯦ ꯑꯗꯨꯅ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯖꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯆꯦꯡ ꯀꯤꯂꯣ 3 ꯄꯨꯈꯠꯅ ꯁꯨꯃꯥꯏꯅ ꯆꯍꯤ 4 5 6 ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯆꯠꯈꯠꯂꯛꯑꯒ
2019 jiga aigi wakhanda ithil ma phonge haibadi kano 19 jiga akoina sahita tawrubagi maramna aise sahita gi kara manipur ga su samna banina manipur siga nupi singna ihau hogat kina nupi lan naina nupi lan tawkhibase aisu tripura sida nupi lan gi function je amatang manipur dagi guest sing pura aga function je tawjaninge aigi wakhanda sum sana leibasida aina 2019 gi December 2019 gi September da aise manipur chatle aiga aigi imanabi maga tawraga de mai nupaga khom chatlaga manipur gi oja sing tanara khonaraga menoina angonda mateng pangaki oja salam santi bala oja esine tejit amasong oja buddha changtham makoiga tanaraga kano minister karam samje pujaraga aina Tripurada nupilangi thoramje nupilange karidei haurakibano kamaina tawbono akhoi khangdi khangde de nupilan aina dom khara khangba irabot ki matamdagi ihau sagat ki baseng tang ba khotba wari di khara di khangaga menoina oja kano minister karam sam pujare oja netraji pujare dei tumai tawna guest mari manga laaga nupilangi maramda moina thugaina takpirame state level gi oina Tripurada akhoi Tripura gi west ki mi singe pulap pullaga akhoi function je pangthoe dui mathang dagi sahi gi leptana ai nupilan gi thoram je pangthokna chasei matamdo go sovenar ma puthokse aina editor oijaraga adaidi nupilan je sahi gi 2020 di corona na lepkhre dui mathang tarakpadai di akhoi leptana dum tawna chatle chatpai matung sida aina khalle akhoina nupi oiba akhoi group se khara chakthore khun akhoina mi 12 orambado 12 orambado sum tawna jikti mi jangkhai hele akhoi khun je na tabida atopa khundagi ju membership chanba tawna dumai tawna chakthore aigi sangstan je khara chawjare haijai dui mathangda akhoina lupa je jangkhai tawna pukhalaga akhoigi nupi akhoi je tunghanjaraga akhoigi lakai siga laita lairaba ana ayek jawrakpada tengbang baina adumaina tengbangi wasiga aina sikimadang pangaga su ngasai tawnaramdaba Tripurada mamang thangmadasu chatnaramde ado akhoina aigi khunje natabidasu atopa khundasu ana ayek kari jawrakpadasu ai tengbang jai adaidi leptana aise 2021 dagi akhoigi irabot de adaidi khongjom de 23rd April asaidi akhoigi kano pauna de asisingje taw leptana ai function je tawna chatli 13 August akhoi asi adum akhoi mayam je punchalaga saireng pabinaba adaidi wa ngangba asmain tawna function je aigi mitei gi oiba culture se aina Tripurada pokcharaga su Manipur se iramdamni akhoi se kadai de haurakkhibano akhoi se Manipur de haurakkhibani lanjena de lakpa khangde ningthaugi relation de lakhiba khangde akhoi se Tripurada leijaraga su Manipur aise ima laiba iramdamni ana akhoi jam nungsije aduna asmain tawna leptana function je ai chathana dum lae Manipur dagi mi akhoigi 2020 da corona matamsiga Tripurada laiba Manipur gi ayamba mi Tripurada thabak tawna laiba mayamje Manipur chatpa ngamdre chattabadi jate Tripura mi Manipur da laiba Tripura laktaba jade asi kari tawra mai tawni ana aingonda phone gi khuthang dagi tanajare imoina tanarakpa matamsiga aina bus akhoigi gari bus se seat nifu chanbaje mi kunghak seat mada mi amom phammaga dumai tawna moise Manipur da bus se ai taruk lak thai Tripura dagi Manipur dai Tripura tawna ai ado DM dagi se lauthoga Manipur da mu Tripura dai mi se Manipur changjare haiba
ꯑꯌꯥꯕꯒꯤ ꯆꯦꯁꯦ ꯑꯩꯅ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯅ ꯆꯥꯟꯅꯕꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯖꯥꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯁꯦ ꯂꯧꯊꯣꯛꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯖꯈꯤ ꯑꯁꯤꯗ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯅ ꯇꯔꯥ ꯀꯨꯟ ꯈꯥꯏꯒꯠꯅꯔꯒ ꯃꯣꯏꯅ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯕꯥꯏ ꯔꯣꯗꯇ ꯆꯠꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯤ ꯆꯪꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯗꯤ ꯗꯨꯀꯥꯟ ꯍꯥꯡꯉꯔꯣꯏ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒ ꯅꯛꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟꯗꯒꯤ ꯏꯁꯤꯡ ꯕꯇꯜ ꯄꯦꯇꯤ ꯂꯩꯔꯦ ꯑꯆꯥ ꯑꯊꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯤꯗ ꯇꯧꯅ ꯍꯥꯞꯄꯤ ꯃꯣꯏ ꯆꯥꯁꯅꯨ ꯏꯁꯤꯡꯁꯦ ꯊꯛꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯟꯅꯕꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯈꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯏ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ 2021 ꯁꯤꯒꯁꯨ ꯆꯍꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟ ꯃꯊꯪ ꯑꯩꯈꯣꯏꯅ 13 ꯑꯥꯒꯁ ꯑꯗꯩꯗꯤ ꯄꯥꯎꯅꯥ ꯗꯦ ꯑꯗꯩ ꯈꯣꯡꯖꯣꯝ ꯗꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯇꯧꯅ ꯑꯗꯨꯝ ꯐꯪꯁꯟꯁꯦ ꯆꯠꯂꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯁꯨ ꯍꯩꯕ ꯍꯩꯇꯕ ꯑꯩꯅ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏ ꯅꯨꯄꯤ 2 3 ꯑꯃ ꯁꯩꯔꯦꯡ ꯏꯕ ꯄꯥꯕ ꯃꯣꯏꯁꯦ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯅ ꯍꯧꯖꯤꯛ ꯃꯣꯏ ꯄꯥꯖꯕ ꯏꯖꯕꯁꯨ ꯉꯝꯖꯕ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯏ ꯁꯨꯝ ꯆꯠꯊꯔꯛꯄ ꯃꯇꯨꯡꯗ 2023ꯒꯤ ꯂꯥꯟꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ 23ꯒꯤ ꯃꯦ 3ꯒꯤ ꯂꯥꯟꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ Okay, 어자기 그노시 가직당 짭뿌레 아두 야니 때문에 그노시 폰 락드는 또 보니 가이드 좀 짜타뷰 사운드 락드레 사운드 락드레 그노시 안뮤트 또비로 에이 손 떨고 야베 양게 오케이 야들이 야래 우리 야래 때문에 야래 ꯂꯥꯟꯁꯤꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯀꯩꯗꯧꯅꯤ ꯃꯦꯒꯤ ꯂꯥꯟꯗꯤ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯃꯊꯪ ꯅꯦꯠꯁꯨ ꯊꯤꯡꯈ꯭ꯔꯦ ꯀꯩꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯅꯦꯠ ꯀꯔꯤ ꯐꯪꯗꯕꯁꯤꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯦꯇ꯭ꯔꯖꯤꯠ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯁꯤꯖꯦ ꯃꯣꯂꯤꯅꯥ ꯑꯣꯖꯥꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯦ ꯃꯥꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯉꯩꯁꯤꯒ ꯀꯩꯅꯣꯁꯦ ꯅꯦꯠꯁꯦ ꯐꯪꯗꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯅꯦꯠꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯄꯤꯛꯅ ꯑꯣꯏꯔꯁꯨ ꯂꯤꯛꯅ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯦꯛ ꯈꯥꯏꯒꯠꯅꯔꯒ ꯂꯨꯄꯥ 10,000 ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯒꯤꯗꯃꯛ ꯍꯥꯏꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯣꯡꯈꯤꯕ ꯃꯤꯑꯣꯏ 2ꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯅ ꯃꯌꯥꯝꯁꯦ ꯀꯧꯈꯠꯂꯒ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯪꯁꯊꯥꯟ 2 3 ꯃꯦꯟ ꯑꯣꯏꯅ ꯃꯔꯨꯞ ꯄꯥꯎꯆꯦꯒꯤ ꯖꯣꯏꯟ ꯏꯗꯤꯇꯔ ꯍꯧꯖꯤꯛꯄꯨꯗꯤ ꯏꯗꯤꯇꯔ ꯑꯣꯏꯔꯦ ꯄꯥꯕꯨꯡ RK ꯑꯩꯈꯣꯏꯁꯦ ꯇꯥꯟꯅꯔꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯄꯩꯁꯥꯁꯦ ꯈꯥꯏꯔꯦ ꯖꯨꯟ ꯊꯥ ꯑꯃ ꯆꯪꯅ ꯄꯩꯁꯥꯁꯦ ꯈꯥꯏꯔꯒ 10 ꯄꯤꯔꯛꯄ 20 ꯄꯤꯔꯛꯄ 50 ꯄꯤꯔꯛꯄ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯑꯩꯁꯦ ꯖꯨꯂꯥꯏꯒꯤ ꯗꯦꯠ 5ꯇ ꯃꯅꯤꯄꯨꯔ ꯆꯠꯂꯦ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏ 4 ꯆꯠꯂꯒ ꯂꯥꯟꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯈꯨꯖꯨꯃꯥꯟ ꯇꯥꯕꯤ ꯀꯧꯇ꯭ꯔꯨ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯔꯤꯂꯤꯐ ꯀꯦꯝ 1 2 ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯆꯪꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡꯁꯦ ꯄꯤꯔꯨꯏ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯆꯦꯡꯃꯨꯠ 3 ꯍꯥꯏꯅ ꯈꯥꯏꯅꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯤꯖꯅꯤꯡꯉꯤ ꯄꯤꯅꯤꯡꯕꯗꯣ ꯆꯦꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯃꯌꯥꯝ ꯄꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯃꯥꯏꯅ ꯄꯨꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯟꯒꯤ ꯃꯇꯥꯡꯁꯤꯒ ꯑꯩꯈꯣꯏꯅ ꯏꯔꯥꯕꯣꯠ ꯗꯦꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯄꯨꯟꯁꯟꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯂꯥꯟꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯖꯔꯒꯁꯨ ꯑꯩꯒꯤ ꯀꯔꯤꯝ ꯊꯣꯛꯅꯗ꯭ꯔꯒꯁꯨ ꯄꯨꯟꯁꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯄꯨꯊꯤꯕ ꯂꯥꯏ ꯃꯟꯗꯤꯔꯁꯤꯗ ꯄꯨꯊꯤꯕ ꯋꯦꯜꯐꯤꯌꯔ ꯃꯔꯨꯞ ꯄꯥꯎꯆꯦ ꯑꯗꯩꯗꯤ ꯂꯝꯌꯥꯟꯕ ꯑꯗꯩ ꯑꯩꯈꯣꯏ ꯂꯤꯇꯔꯤ ꯐꯨꯔꯥꯝ ꯇꯈꯦꯜ ꯂꯩꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯜꯂꯒ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠ ꯗꯦꯁꯦ ꯐꯪꯁꯟꯁꯦ ꯇꯧꯔꯦ ꯑꯩꯅ ꯁꯤꯒ ꯂꯥꯎꯊꯣꯛꯑꯦ ꯃꯌꯥꯝ
ꯐꯪꯁꯟꯁꯦ ꯂꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯅꯤꯄꯨꯔꯒꯤ ꯅꯔꯁ ꯊꯕꯛ ꯇꯧꯅ ꯂꯩꯕ TMC ꯍꯥꯏꯅ ꯂꯩ ꯇ꯭ꯔꯤꯄꯨꯔꯥ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯃꯣꯏꯁꯨ ꯌꯥꯎꯅ ꯆꯦꯡ ꯆꯥꯛ ꯄꯨꯔꯛꯑꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯕꯣꯠ ꯗꯦ ꯅꯨꯃꯤꯠꯁꯤꯒ ꯆꯦꯡꯁꯦ ꯄꯨꯂꯞ ꯀꯥꯟꯅꯔꯛꯑꯒ ꯑꯗꯨꯒꯩ ꯆꯦꯡꯁꯦ ꯇꯥꯏꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯄꯤꯔꯛꯏ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯔꯅ 1,000 ꯄꯨꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯦꯡ ꯀꯤꯂꯣ 3ꯒ ꯑꯗꯩ ꯂꯨꯄꯥ 2,000 ꯀꯌꯥ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯆꯠꯂꯒ ꯑꯩꯁꯦ ꯊꯧꯔꯝꯕꯒꯤ ꯆꯠꯄ ꯑꯗꯨꯒ ꯆꯠꯂꯒ ꯆꯦꯡꯒ ꯄꯩꯁꯥꯒꯁꯦ ꯁꯤꯟꯅꯔꯦ ꯅꯔꯁꯤꯡꯍ ꯃꯟꯗꯤꯔꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯣꯔꯣꯅꯥ ꯃꯇꯝꯗꯁꯨ ꯑꯩꯅ ꯂꯩꯇ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯃꯥꯛꯁ ꯃꯅꯤꯄꯨꯔꯗ ꯐꯦꯁ ꯃꯥꯛꯁ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯔꯦꯅ ꯇꯥꯔꯦ ꯕꯁ ꯆꯠꯄꯁꯤꯒ ꯐꯦꯁ ꯃꯥꯛꯁ ꯈꯔ ꯂꯩꯔꯦ ꯐꯦꯁ ꯃꯥꯛꯁꯁꯦ 2,500 ꯂꯩꯔꯒ ꯑꯩꯅ ꯊꯥꯔꯦ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯗ ꯑꯗꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯦꯇ꯭ꯔꯖꯤꯠꯇ ꯑꯗꯩ ꯊꯥꯔꯒ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝꯗ ꯌꯦꯜꯂꯤ ꯍꯥꯏꯅ ꯇꯥꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯀꯣꯔꯣꯅꯥꯒꯤ ꯃꯃꯥꯡꯗꯩ 19ꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯏꯕꯗꯤ ꯏꯊꯤꯟ ꯑꯃ ꯐꯥꯎꯒꯠꯂꯛꯏ ꯑꯗꯨꯏ ꯃꯊꯪ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯀꯩꯗ ꯂꯣꯟ ꯑꯩꯅ ꯁꯤꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ 1997ꯗꯅꯦ ꯑꯩ ꯂꯩꯔꯤꯕ ꯈꯨꯟꯁꯤꯒ ꯂꯥꯛꯄꯁꯦ ꯑꯌꯥꯝꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯗꯤ ꯃꯩꯇꯩ ꯑꯩꯁꯦ ꯖꯥꯇꯤꯁꯦ ꯑꯩ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯑꯩ ꯀꯃꯥꯏꯅ ꯇꯥꯛꯀꯅꯤ ꯂꯣꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯑꯁꯤꯅ ꯑꯩ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯩ ꯁꯛ ꯇꯥꯛꯇꯣꯏꯅꯤ ꯑꯩꯅ ꯈꯨꯟꯁꯤꯒ ꯂꯥꯛꯑꯕ ꯃꯇꯝꯗ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯥꯔꯤ ꯁꯦꯠꯂꯗꯅ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯁꯦꯠꯂꯦ ꯑꯗꯩ ꯑꯗꯨꯝ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯄꯗꯁꯨ ꯇꯥꯎꯟ ꯆꯠꯄꯗꯁꯨ ꯁꯥꯔꯤ ꯁꯦꯠꯂꯦ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗꯕ ꯑꯩꯗꯤ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯄ ꯃꯆꯥꯅꯤ ꯈꯨꯡꯒꯪ ꯃꯆꯥꯅꯤꯅ ꯉꯁꯥꯏꯒꯤ ꯁꯥꯔꯤ ꯃꯥꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯗꯤ ꯀꯌꯥ ꯁꯦꯠꯂꯛꯇꯦ ꯁꯦꯠꯂꯤ ꯃꯌꯥꯡꯒꯤ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕ ꯆꯠꯄ ꯃꯇꯝꯗꯒ ꯁꯦꯠꯂꯤ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯁꯤꯒ ꯍꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯈꯪꯗꯣꯏꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯎꯟꯁꯤꯒ ꯆꯠꯄꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯣ ꯑꯩꯕꯨ ꯊꯦꯡꯅꯔꯣ ꯃꯩꯇꯩꯗꯤ ꯃꯥꯜꯂꯒ ꯑꯩꯅ ꯁꯥꯔꯤꯗꯣ ꯁꯦꯠꯆꯜꯂꯒꯗꯤ ꯃꯥ ꯀꯧꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯁꯤꯟꯗꯨꯔ ꯊꯤꯜꯂꯦ ꯃꯣꯏꯕꯨꯡ ꯈꯨꯠꯆꯤ ꯁꯤꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯁꯥꯔꯤꯗꯨꯃ ꯁꯦꯠꯆꯜꯂꯦ ꯁꯛꯄꯨꯗꯤ ꯃꯩꯇꯩ ꯃꯥꯟꯖꯔꯒꯁꯨ ꯀꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣই ꯁꯥꯔꯤ ꯁꯦꯠꯄꯁꯦ ꯈꯔ ꯍꯣꯡꯗꯣꯛꯁꯤ ꯑꯩꯒꯤ ꯃꯌꯥꯡꯃꯇꯅ ꯑꯩꯒꯤ ꯐꯅꯦꯛ ꯁꯦꯠꯂꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯔꯥꯅꯤ ꯐꯤꯗꯨꯞ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯅꯤ ꯑꯩꯈꯣꯏ ꯁꯤ ꯍꯣꯡꯗꯣꯛꯁꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯁꯦ ꯃꯣꯏꯅꯁꯨ ꯊꯥꯒꯠꯂꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯪꯅ ꯑꯐꯕ ꯀꯩꯅꯣ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏꯗ ꯄꯨꯊꯣꯛꯅ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯍꯥꯏꯅ ꯃꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯑꯩꯅ ꯁꯤꯒꯨꯝꯕ ꯄꯣꯊꯤ ꯄꯣꯔꯝꯁꯦ ꯄꯨꯊꯣꯛꯄꯗꯨꯒ ꯍꯔꯥꯎꯔꯤ ꯑꯩꯒ ꯂꯣꯏꯅꯅ ꯃꯣꯏꯁꯨ ꯑꯩꯒꯤ ꯁꯄꯣꯔꯠ ꯇꯧꯅ ꯊꯕꯛ ꯇꯧꯕꯤꯅꯩ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯄꯨꯡ ꯅꯥꯠꯀꯤ ꯑꯣꯏꯕ ꯌꯥꯝ ꯁꯤꯊꯔꯛꯑꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯐꯥꯎꯕ ꯑꯣꯖꯥꯁꯤꯡ ꯂꯩꯔꯛꯇ꯭ꯔꯦ ꯏꯁꯩꯒꯤ ꯄꯨꯡꯒꯤ ꯑꯣꯏꯕ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎꯈꯠꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅꯕ ꯂꯥꯏꯔꯤꯛꯇ ꯍꯩꯔꯒꯁꯨ ꯌꯥꯗꯦ ꯑꯩ ꯃꯩꯇꯩꯒꯤ ꯁꯣꯔꯥꯙꯔꯃ ꯁꯣꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯁꯦ ꯌꯥꯎꯗ ꯌꯥꯗꯦ ꯄꯨꯡ ꯏꯁꯩ ꯍꯥꯏꯕꯁꯤꯗꯤ ꯅꯠꯇ꯭ꯔ ꯁꯪꯀꯤꯔꯇꯟꯁꯤꯗꯤ ꯌꯥꯎꯗ ꯌꯥꯗꯦꯅ ꯃꯅꯤꯄꯨꯔꯒꯤ JN ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯒ ꯇꯥꯟꯅꯔꯦ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯑꯣꯖꯥ AC ꯅꯦꯇ꯭ꯔꯖꯤꯠ ꯃꯦꯟ ꯑꯣꯏꯅ ꯃꯥꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯤꯅ JN ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯑꯩꯒ ꯎꯄꯦꯟꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯉꯩꯗ ꯑꯅꯤꯔꯛ ꯇ꯭ꯔꯤꯄꯨꯔꯥꯗ ꯅꯠ ꯁꯪꯀꯤꯔꯇꯣꯟ ꯈ꯭ꯋꯥꯏ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯈ꯭ꯋꯥꯏꯁꯤꯒꯁꯨ ꯅꯠ ꯁꯪꯀꯤꯔꯇꯣꯟ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯑꯩꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯟꯁꯤꯗ ꯑꯁꯤꯒ ꯋꯥꯔꯛꯁꯣꯞ ꯑꯅꯤꯔꯛ ꯇꯧꯔꯦ ꯄꯨꯡꯒꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯄꯨꯈ꯭ꯔꯝꯕꯝ ꯕꯤꯂꯥꯁ ꯄꯨꯈ꯭ꯔꯝꯕꯝꯅ ꯃꯥꯛꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯛꯄꯗꯒꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯇꯧꯔꯦ ꯑꯗꯨꯏ ꯃꯊꯛꯇ
ꯑꯣꯖꯥ ꯕꯤꯂꯥꯁꯁꯤꯅ ꯍꯥꯏ ꯑꯣꯖꯥ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯗꯥꯟꯁ ꯐꯦꯁꯇꯤꯚꯦꯜ ꯑꯃꯇ ꯇꯧꯖꯒꯦ ꯑꯣꯖꯥ ꯍꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤ ꯀꯔꯤꯒꯤ ꯄꯥꯡꯉꯣꯏ ꯑꯩ ꯃꯤꯇꯩꯒꯤ ꯀꯜꯆꯔ ꯇꯧꯔꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯐꯤꯒꯥꯎ ꯁꯥꯅ ꯖꯥꯖꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯃꯤ 95 ꯂꯥꯛꯑꯦ ꯂꯥꯛꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯐꯝ 3 ꯙꯀꯥꯔꯕꯥꯔꯤ ꯍꯥꯏꯕ ꯑꯗꯩ ꯂꯩꯔꯤꯕ ꯑꯩ ꯈꯨꯟꯇꯔꯧ ꯑꯗꯩ ꯈ꯭ꯋꯥꯏ ꯃꯐꯝ 3ꯁꯦ ꯆꯠꯂꯗꯅ ꯑꯩꯈꯣꯏ ꯌꯥꯎꯅ ꯆꯠꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯗꯥꯟꯁ ꯐꯦꯁꯇꯤꯚꯦꯜ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯅꯥꯠꯁꯦ ꯃꯥꯡꯗꯅꯕ ꯀꯃꯥꯏꯅ ꯃꯥꯡꯈꯤꯒꯗꯣꯔꯦ ꯍꯥꯏꯕꯗ ꯊꯋꯥꯏꯗ ꯋꯥꯖꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯇꯝꯅꯤꯡꯗꯦ ꯄꯨꯡ ꯇꯝꯃ ꯀꯥꯟꯅꯗꯦ ꯏꯁꯩ ꯇꯝꯃ ꯀꯥꯟꯅꯗꯦꯅ ꯋꯥꯈꯜꯂꯣꯟ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛꯇꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯍꯩꯔꯒꯁꯨ ꯌꯥꯗꯦ ꯄꯨꯡꯁꯨ ꯏꯁꯩꯁꯨ ꯍꯩꯖꯟꯕꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯒꯤ ꯅꯥꯠ ꯀꯜꯆꯔꯁꯦ ꯍꯩꯕ ꯇꯥꯏꯌꯦꯅ ꯃꯌꯥꯝꯁꯤꯒ ꯍꯥꯏꯅ ꯐꯅ ꯌꯥꯝꯅ ꯇꯤꯜꯂꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯇ ꯑꯩꯅ ꯇꯧꯖꯈꯤꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩꯁꯤꯡꯁꯤ ꯑꯅꯥꯕ ꯑꯃ ꯑꯆꯧꯕ ꯑꯅꯥꯕ ꯑꯃ ꯀꯦꯁ ꯑꯃ ꯇꯥꯔꯦ ꯈꯜꯂꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯆꯥꯎꯅ ꯄꯩꯁꯥꯁꯦ ꯈꯥꯏꯅꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯤꯅꯩ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯇꯧꯔꯒ ꯑꯗꯨꯏ ꯃꯊꯛꯇ 2024ꯗꯒꯤ ꯍꯧꯔꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯕ ꯇꯝꯕꯗꯤ ꯉꯝꯖꯗꯕ ꯑꯁꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯁꯥꯇ꯭ꯔ 2 ꯀꯣꯏꯂꯥꯁꯍꯣꯔ ꯍꯥꯏꯕ ꯎꯅꯣꯀꯨꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯨꯏꯗꯨꯒ ꯁꯥꯇ꯭ꯔ ꯅꯨꯄꯤ ꯃꯆꯥ ꯑꯃ 11ꯗ ꯑꯃꯅ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯒꯤ 12ꯇ ꯇꯝꯃꯤ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯄꯤꯕ ꯍꯧꯔꯦ ꯃꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯄꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯏ ꯐꯖꯅ ꯄꯥꯛꯅ ꯑꯩ ꯈꯨꯟꯒꯤꯁꯤ 12 ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯎꯅꯣꯀꯨꯇꯤꯒꯤꯁꯤꯅ ꯆꯍꯤ 2 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯄꯤꯔꯛꯏꯁꯦ ꯇꯈꯦꯜꯂꯩꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯒ ꯑꯗ ꯍꯟꯗꯛ ꯆꯍꯤꯁꯤꯒꯅ 2025ꯁꯤꯅ ꯃꯤꯑꯣꯏ 5 ꯁꯨꯔꯦ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯄꯤꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯑꯣꯖꯥ ꯑꯣꯖꯥ ꯇꯥꯗꯤ ꯇꯥꯏ ꯑꯗꯣ ꯑꯣꯖꯥꯒꯤ ꯅꯦꯠꯁꯤ ꯈꯔꯁꯨ ꯁꯣꯜꯂꯦ ꯑꯗꯨ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯈꯖꯤꯛꯇꯪ ꯅꯦꯠꯁꯤ ꯁꯣꯟꯕꯅ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯨ ꯇꯨꯡꯗꯁꯨ ꯑꯣꯖꯥꯒ ꯅꯣꯡꯃ ꯐꯖꯅ ꯇꯧꯅ ꯑꯩꯈꯣꯏ ꯇꯈꯦꯜ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯥꯔꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯄꯥꯟꯗꯝꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗꯕꯨ ꯑꯣꯏꯔꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯑꯣꯏꯔꯣ ꯑꯁꯥꯝꯗꯕꯨ ꯑꯣꯏꯔꯣ ꯑꯁꯥꯝꯒꯤꯗꯤ ꯃꯤꯁꯤꯡ ꯌꯥꯝꯕꯅꯤꯅ ꯂꯥꯛ 4-5 ꯍꯦꯟꯅ ꯂꯩꯕꯅꯤꯅ ꯁꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯦꯟꯁꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯚꯦꯟ ꯑꯁꯥꯝꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯊꯝꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅ ꯁꯦꯀꯦꯟ ꯃꯅꯤꯄꯨꯔꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯅꯤꯡꯕ ꯀꯩꯅꯣꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯁꯨꯝ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯕꯅꯤ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯗꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯨ ꯀꯔꯤꯝ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯗꯦ ꯑꯗꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯅꯣꯡꯃ ꯂꯧꯖꯒꯅꯤ ꯉꯁꯤꯗꯤ ꯁꯨꯝ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯒ ꯇꯥꯖꯅꯤꯡꯕꯒꯤ ꯇꯥꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯀꯩꯅꯣ ꯁꯟꯗꯣꯛꯆꯕꯅꯤ ꯑꯗꯨ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯄꯨꯡ 1:30ꯃꯨꯛꯁꯤ ꯑꯣꯏꯔꯦ ꯇꯣ ꯑꯦꯅꯤꯋꯦ ꯑꯗꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯈ꯭ꯔꯤꯁꯇꯥꯟ ꯕꯤꯔꯣꯂꯥꯒꯤ ꯋꯥꯔꯤꯁꯤ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯁꯩꯔꯦꯡꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯁꯤ ꯁꯩꯔꯦꯡ ꯑꯅꯤꯊꯪ ꯇꯥꯖꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯃꯂꯤꯅꯥ ꯁꯤꯟꯍꯥꯁꯨ ꯂꯩꯔꯦ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯔꯣꯛꯁꯣꯅꯥꯔꯥ ꯑꯩꯈꯣꯏ ꯂꯣꯏꯗꯥ ꯇꯣꯝꯕꯤꯒꯤꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯪ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯦꯂꯤꯅꯥ ꯁꯤꯟꯍꯥ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯃꯦꯂꯤꯅꯥ ꯁꯤꯟꯍꯥꯗꯒꯤ ꯁꯩꯔꯦꯡ ꯇꯥꯁꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯣꯛꯁꯣꯟꯗꯒꯤꯁꯨ ꯁꯩꯔꯦꯡ ꯑꯃꯃꯨꯛꯇꯪ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯁꯤ ꯇꯥꯁꯤ ꯑꯗꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯧꯁꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯃꯂꯤꯅꯥ ꯁꯤꯟꯍꯥ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯌꯥꯎꯕꯤꯔꯛꯄ ꯑꯒꯔꯇꯂꯥꯗꯒꯤ ꯑꯣꯖꯥ ꯁꯨꯝ ꯇꯥꯏꯀꯣ ꯑꯣꯖꯥꯒꯤꯁꯦ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯖꯒꯦ ꯌꯥꯔꯅꯤ ꯑꯩ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯀꯔꯤꯒꯤꯅꯣ ꯌꯥꯗ꯭ꯔꯤꯁꯦ ꯌꯥꯗꯦ ꯃ꯭ꯌꯨꯠ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ
오자 엄청 또 비로 오자 엄청 안 소 또 비로 unmute ตัววิวานี่yani unmute มายามอันนี้ข้างบนมีหนูจังก็ตัววิวานี่야드리 yarabo yadama 야드리 뮤트 레이다 거기 마이크로폰 세 이는 또 부수 야다바 그나디 마팜다기 그나 또 anyway 아시기 시터링에 다 거기 로소나라다기 라시 도디 마탕다 거기 로소나라 아디 야래 거기 야래 그노기 매담 기 시자래 매담 기 시자 야래 야래 보자. 야래 야래 해보자. 야래 좀 호비로 매담 좀 호비로 야래니 ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯕꯨ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯆꯍꯤ 5 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯁꯤꯗ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗ ꯑꯩꯕꯨ ꯌꯥꯎꯍꯟꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯗꯨꯅ ꯑꯩ ꯁꯩꯔꯦꯡ ꯄꯥꯊꯣꯛꯆꯒꯅꯤ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃ ꯄꯥꯊꯣꯛꯆꯒꯦ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯔꯣꯏꯕ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯨꯡꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯇꯨꯗ ꯂꯩꯈꯤꯗꯕꯁꯤꯡꯒꯤꯗꯃꯛ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯃꯩꯔꯥꯗꯨꯒꯤ ꯃꯩꯔꯤ ꯅꯣꯡꯃꯗꯤ ꯅꯦꯝꯊꯈꯤꯅꯤ ꯃꯨꯠꯈꯤꯅꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯅꯔꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯦꯞꯈꯤꯅꯤ ꯈꯣꯜꯂꯥꯎꯁꯨ ꯄꯦꯟꯗꯕꯒꯤ ꯃꯩꯆꯥꯛꯅ ꯂꯩꯉꯥꯛꯀꯤ ꯃꯄꯨꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯤ ꯊꯨꯒꯥꯏꯔꯤ ꯑꯔꯣꯏꯕ ꯅꯠꯇꯦ ꯁꯪꯒꯠꯈꯤꯅꯤ ꯁꯥꯒꯠꯈꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯅꯥ ꯑꯃ ꯁꯤꯕ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥ ꯃꯁꯨ ꯃꯆꯤꯜ ꯃꯅꯥꯎ ꯀꯥꯏꯅꯔꯤꯕꯁꯤꯡꯗꯨꯗꯤ ꯑꯔꯣꯏꯕꯅꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯨꯒꯤ ꯃꯩꯔꯤꯗꯤ ꯃꯨꯠꯄ ꯅꯥꯏꯔꯣꯏ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯋꯥꯏꯔꯕꯁꯤꯡꯗꯨꯒꯤ ꯃꯈꯣꯜ ꯊꯣꯛꯇ꯭ꯔꯕ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯕ ꯅꯥꯏꯔꯣꯏ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯔꯣꯏꯕ ꯍꯥꯏꯕꯗꯤ ꯁꯤꯕ ꯁꯤꯕꯗꯒꯤ ꯑꯍꯦꯟꯕ ꯑꯔꯣꯏꯕ ꯂꯩꯇꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯈꯣꯡꯆꯠ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯆꯥꯛꯄ ꯀꯥꯏꯕ ꯂꯩꯇꯦ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯂꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯑꯊꯧꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯔꯣꯏꯕ ꯈꯣꯡꯆꯠꯅꯤ ꯇꯝꯊꯤꯔꯕ ꯃꯤꯅꯣꯛ ꯃꯤꯅꯩ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯕꯨ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯍꯥꯠꯄꯤꯔꯤ ꯅꯣꯡꯃꯒꯤ ꯀꯥꯏꯗꯕ ꯄꯥꯎ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯎꯊꯕꯒꯤ ꯂꯩꯉꯥꯛꯀꯤ ꯃꯄꯨꯁꯤꯡꯗꯗꯤ ꯀꯛꯆꯦꯡ ꯇꯥꯎꯊꯔꯛꯄꯒꯨꯝ ꯂꯩ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯈꯣꯡꯕꯥꯟꯗ ꯇꯥꯕ ꯑꯍꯥꯡꯕ ꯊꯧꯔꯣꯏꯒꯨꯝ ꯂꯩ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯋꯥꯅ ꯅꯥꯅ ꯇꯨꯡꯁꯤꯟꯖꯕ ꯂꯟ ꯊꯨꯝ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯨꯅ ꯇꯥꯡꯒꯣꯏ ꯇꯥꯍꯟꯕ ꯑꯔꯣꯏꯕꯅꯤ ꯂꯣꯏꯖꯔꯦ ꯑꯣꯖꯥ थागतचेरी ओजा याम फजै मथंगदा अखोई बांग्लादेशदगी रोशनारा बाशी खुरहेबम अखोई मैदाम बसु अखोई गी मणिपुरी मिरगी परफॉर्म सिदा तराम नोकचरी काय खुमनजरी रोशनारा बाशी गी सेरें खरा पाबिनबा निसिंगजरी ꯑꯍꯥꯟꯕꯃꯛꯇ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯉꯁꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯁꯤꯗ ꯑꯩꯕꯨ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗ ꯌꯥꯎꯕ ꯐꯪꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯔꯥꯎꯖꯩ ꯑꯣꯖꯥ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇ ꯏꯁꯥꯅ ꯏꯕ ꯁꯩꯔꯦꯡ ꯑꯃꯈꯛ ꯄꯥꯊꯣꯛꯆꯒꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯁꯨ ꯉꯁꯤ ꯀꯨꯅꯥꯒꯥꯎꯗ ꯂꯩ ꯑꯗꯨꯅ ꯅꯦꯠꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ खरा ꯑꯣꯏꯔꯒꯁꯨ शोली बट इट्स ओके ꯆꯥꯕ꯭ꯔꯦꯡꯁꯤ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯑꯆꯨꯝꯕ ꯃꯥꯗꯤ ꯆꯦꯛꯁꯟꯅ ꯂꯩꯁꯅꯨ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯖꯩ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯨꯠꯈꯤꯕ ꯂꯩꯇꯦ ꯑꯔꯥꯟꯕ ꯀꯌꯥꯒꯤ ꯃꯔꯛꯇꯁꯨ ꯑꯆꯨꯝꯕꯗꯤ ꯃꯅꯤꯃꯨꯛꯇꯥꯒꯤ ꯅꯥꯆꯣꯝꯒꯨꯝ ꯃꯉꯥꯜ ꯑꯣꯏꯅ ꯐꯥꯎꯗꯣꯔꯛꯀꯅꯤ ꯑꯆꯨꯝꯕꯅ ꯄꯦꯜꯍꯜꯂꯤ ꯊꯃꯣꯏ ꯑꯇꯩ ꯑꯄꯥꯝꯕ ꯄꯣꯛꯍꯟꯗꯦ ꯃꯤꯠꯅ ꯎꯗꯕ ꯃꯐꯝꯗ ꯆꯦꯛꯁꯟꯅ ꯂꯩꯖꯁꯅꯨ ꯎꯐꯨꯜ ꯋꯥꯏꯐꯨꯜꯅ ꯃꯣꯠꯍꯟꯗꯕꯒꯤ ꯀꯟꯖꯅꯕ ꯂꯩꯅꯥꯁꯤꯡꯅ ꯀꯨꯡꯅ ꯌꯣꯝꯁꯜꯂꯕ ꯂꯩꯁꯤꯡꯒꯤ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯁꯅꯨ ꯃꯍꯥꯛꯇꯤ ꯑꯆꯨꯝꯕ ꯃꯍꯥꯛꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯃꯥꯏ ꯃꯤꯠ ꯀꯣꯛ ꯑꯔꯥꯟꯕꯒꯤ ꯃꯆꯨꯅ ꯁꯪꯈꯤꯗꯅꯕ ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯆꯦꯛꯁꯟꯅ ꯂꯩꯖꯁꯅꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯑꯆꯨꯝꯕ ꯃꯥꯗꯤ ꯃꯅꯤꯃꯨꯛꯇꯥꯒꯤ ꯅꯁꯤꯒꯥꯒꯨꯝ
ꯉꯥꯟꯊꯣꯏꯔꯁꯅꯨ ꯈꯣꯏꯍꯤꯒꯤ ꯂꯩꯀꯣꯟꯗ ꯎꯆꯦꯛꯁꯤꯡꯅ ꯄꯦꯟꯖꯕꯒꯨꯝ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯊꯃꯣꯏꯒꯤ ꯐꯤꯗꯨꯞ ꯃꯅꯨꯡꯗ ꯁꯤꯗ ꯂꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯔꯤ ꯑꯩꯈꯣꯏ ꯔꯣꯁꯟ ꯕꯔꯥꯕꯥꯁꯤꯒꯤ ꯁꯩꯔꯦꯡꯁꯤ ꯔꯣꯁꯟ ꯕꯔꯥꯕꯥꯁꯤꯗꯤ ꯁꯩꯔꯦꯡꯁꯨ ꯌꯥꯝ ꯐꯖꯅ ꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯊꯣꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯆꯤꯟꯂꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯃꯁꯥꯅꯁꯨ ꯌꯥꯝ ꯆꯤꯟꯖꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯦꯟꯅ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯁꯨ ꯁꯔꯛꯁꯤꯒ ꯑꯃꯇꯪ ꯁꯩꯔꯦꯡꯁꯤ ꯄꯥꯔꯤꯉꯩꯁꯤꯒ ꯃꯍꯥꯛꯀꯤꯁꯨ ꯑꯃꯇꯪ ꯇꯥꯔꯁꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯀꯩꯅꯣꯒꯤꯅꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗꯒꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯨ ꯑꯃꯇꯪ ꯇꯥꯔꯁꯤ unmute ꯑꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ but you can do okay ꯌꯥꯔꯦ ꯑꯣꯖꯥ ꯇꯥꯕꯤꯀꯣ ꯑꯣꯖꯥ ꯇꯥꯏ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯁꯩꯔꯦꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯨ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯑꯣꯏꯅ ꯁꯩꯔꯦꯡ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯇꯨꯔꯦꯜ ꯅꯪꯗꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯁꯩꯔꯦꯡ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯇꯨꯔꯦꯜ ꯅꯪꯗꯤ ꯏꯪ ꯇꯞꯂꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯃꯆꯨꯅ ꯂꯩꯇꯦꯡꯂꯗꯨꯅ ꯑꯍꯧꯕ ꯑꯃꯒꯤꯗꯃꯛ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯈꯣꯡꯖꯤꯟꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯇꯨꯔꯦꯜ ꯅꯪꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯅꯤꯡꯈꯥꯏꯕ ꯅꯥꯏꯗ꯭ꯔꯕ ꯃꯇꯝꯒꯤ ꯂꯧꯅꯝꯕꯥꯜ ꯃꯔꯛꯇ ꯂꯥꯜꯂꯛꯂꯦ ꯍꯤꯗꯦꯟ ꯀꯌꯥ ꯊꯦꯛꯅ ꯈꯣꯏꯅ ꯁꯥꯟꯅꯔꯨꯔꯦ ꯊꯥꯕꯜꯕꯨ ꯏꯊꯛ ꯍꯧꯍꯟꯕ ꯍꯤꯍꯣꯟꯕ ꯀꯅꯥꯒꯤ ꯇꯧꯗ꯭ꯔꯤ ꯈꯣꯟꯖꯦꯜꯗ ꯄꯣꯊꯥꯔꯨꯔꯦ ꯅꯨꯡꯁꯤꯔꯕ ꯆꯦꯡꯍꯤ ꯃꯅꯝꯒꯤ ꯃꯊꯥꯅꯨꯡꯗ ꯅꯨꯡꯁꯤꯕꯅꯤ ꯃꯇꯝꯗꯣ ꯐꯖꯕ ꯑꯊꯤꯕ ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯪꯗꯅ ꯅꯤꯡꯉꯥꯏꯗ ꯇꯧꯖꯈꯤꯕ ꯏꯉꯥꯎꯗ ꯉꯥꯎꯖꯈꯤꯕ ꯅꯇꯧ ꯑꯗꯨꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯒꯤ ꯂꯩꯌꯣꯟꯗ ꯀꯔꯝꯅ ꯆꯥꯏꯁꯤꯟꯈꯤꯕ ꯃꯌꯥꯒꯤ ꯏꯔꯨꯞ ꯀꯔꯤꯒꯨꯝꯕꯗ ꯌꯥꯏ ꯇꯝꯂꯕ ꯁꯥꯖꯠ ꯀꯔꯤꯒꯨꯝꯕꯗꯅ ꯃꯤꯅꯨꯡꯁꯤ ꯇꯅ ꯊꯜꯂꯕ ꯅꯇꯧ ꯑꯐꯕ ꯀꯌꯥ ꯐꯠꯇꯕ ꯀꯌꯥ ꯌꯥꯏ ꯃꯨꯟꯅꯍꯜꯂꯗꯨꯅ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯂꯝꯌꯥꯏꯗ ꯈꯟꯖꯈꯤ ꯅꯪꯅ ꯑꯩꯅꯤ ꯐꯖꯕ ꯍꯥꯏꯕꯗꯨ ꯅꯥꯄꯜꯒꯤ ꯂꯩꯈꯣꯛꯇ ꯂꯩꯁꯥꯠ ꯇꯝꯂꯛꯄ ꯄꯨꯛꯅꯤꯡꯒꯤ ꯂꯩꯔꯥꯡ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯁꯦꯡꯕ ꯐꯖꯕꯅꯤ ꯉꯁꯤꯗꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯒꯤ ꯂꯪꯗꯥꯏꯗ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯒ ꯅꯪꯅ ꯃꯀꯥ ꯐꯣꯡꯂꯛꯂꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯄꯨꯛꯅꯤꯡꯒꯤ ꯏꯔꯥꯡ ꯁꯤꯡꯅꯅꯤꯡꯕꯒꯤ ꯏꯍꯨꯜ ꯅꯥꯄꯜꯒꯤ ꯃꯩꯔꯤ ꯈꯨꯗꯤꯡꯃꯛ ꯍꯧꯈ꯭ꯔꯕ ꯇꯨꯡꯁꯤꯗꯗꯤ ꯅꯪꯁꯦ ꯀꯌꯥꯗ ꯄꯥꯛ ꯆꯥꯎꯔꯕ ꯀꯌꯥꯗ ꯆꯤꯡꯂꯦꯝꯂꯕ ꯀꯌꯥꯗ ꯅꯤꯡꯊꯤꯔꯕ ꯁꯤꯃꯛꯇꯗ ꯑꯩꯗꯤ ꯅꯪꯕꯨ ꯍꯦꯟꯅ ꯐꯖꯍꯟꯅꯤꯡꯂꯤ ꯍꯥꯏꯌꯨ ꯇꯨꯔꯦꯜ ꯅꯪꯒꯤ ꯐꯖꯕꯁꯤꯕꯨ ꯇꯁꯦꯡꯅ ꯃꯄꯨꯡ ꯐꯥꯔꯕ ꯍꯥꯏꯕꯗꯨꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯂꯣꯏꯔꯥꯝꯕꯤꯒꯤ ꯁꯥꯎꯟꯁꯨ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯩꯔꯦꯡꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒ ꯂꯣꯏꯅ ꯁꯩꯔꯦꯡ ꯐꯖꯕ ꯍꯥꯏꯁꯦ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯀꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯣꯟꯊꯣꯛꯁꯤꯅ ꯂꯣꯏꯔꯥꯝꯕꯤꯒꯤ ꯑꯣꯏꯔꯒꯁꯨ ꯐꯖꯕꯁꯤ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯅ ꯁꯥꯎꯟꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯊꯥꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯄꯥꯟꯗꯝꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯁꯥꯝꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯌꯨꯔꯣ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯁꯨ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯍꯟꯖꯅꯤꯡꯕꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯊꯣꯛꯏ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯤ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯝꯖꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯆꯪꯁꯤꯟꯖꯔꯤ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯃꯇꯝꯁꯤ ꯂꯧꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯩꯇꯅ ꯃꯣꯔ ꯗꯦꯟ 1 hour and ꯀꯩꯅꯣ ꯍꯦꯟꯖꯜꯂꯦ 40 minutes ꯍꯥꯏꯇꯥꯔꯦ ꯑꯗꯨ
loisanba koi round chi ahum chatni round ahum charodori round ani siga loisanba tare pung ani gi manu tadi loisana bhona dege aduna aroi oina koi oja kiran rijit naurem dagi koi conclusion mark haitare koi matam leiraga de quotation na wai sana ningmani oja ga duga tawtabu mathangda oja gi oiba tongan ba program ko sigani koi kaubangam de oja na kaya kare sayenda koi manipur thaba aduga loina loina na koi gi oja yamna wari sana bdu koi kano oina sana yaw fre organization da kari da yaw so oja gi ba oja na puthok ko sayeng sing maru oina sorry story leiraga su sayeng sing oja mayam adalai ba koi yamna pamna pasei ta sengna hairagadi to koi yamna sigi matang da koi nomuni na jagadi du ngasi gi oina di matam yen bani na koyong bani na asiki koi laujabung hamjadre tabu oja koina nisingjay jay harauje oja na koi marak sida yaubes thank you oja oja bi ngi taga Sereng patok pi ki ba puno yam na nungai sei maruina chan redam tumbi thagat cheri igi sereng bu thawai api bagi dama duga inga sai gi aina han bagi sarukta thamjeki ba writers of Manipur gi wafam du ki makha tarakda ikoina hujik tari tawrige haiba potama madukak ayam ten thamjage matam sisu leishilaktrabanina tengbanggi tabak sidi hujik si irangi thoidokpa noma leitabani na koi tengbang pibagi tabak si lepaga lei madumagna writers of Manipur koi tabak tawdre to e haibadi natte aikoina aikoigi thaumising Manipurgi mapanda gi amasung Manipur manungdagi akoi thaumisingna thaba ama tawba haibase akoida fangi senthungi phiyum khara sagataba yadabanina yamni huge amount ti nattabada aikoina thagi lupa sama khag aikoi collect tawi asina aikoigi fan amakhak semgalaga akoi hojik thamjari aduna karigumba kebasi tamba ngamdaba phiyum dawjisu leiri aikoisi chafu manungda yokpa nga dawna leiri aikoigi highway sing akoi chatpa phangdri aduga kari haigadabano aikoigi displaced person sing marang maksu soba hausa ikai sonda sobirang thoi yumda hanjinningbagi adubu government gi policy na karino kedoba madu koina yamna madonda sangsandana wa hairubasu ngamde aduga mai makai leitraba sagi displacement leriba kambusina yumda hanjanjage habina singba wafam dugi rang sukara thokpa lei ado hairiba maraksida writers of Manipur na karigumba irang ama hek tolaktana awana karigumba amuk hanna thengnaba taragadi madugi damak mateng pangnanaba haidina aikoina fan khara sagalaga thambani aduga atopa amana aikoi writers of Manipur gi mateng pangba gi kongsit asina taba atopa amakhakka aikoina paikachaba thaba amaga lei hairiba podasina aikoi aibasingi pakama writers park ama semnaraba haina madugi thaba amakai koi sansanjari madu aikoina mai pakpa ngamba amasung ngamdaba haiba du di aikoi hojimaki di haiba ngamjadri aikoi thaba kanna sangsilli karino aikoina Manipurda leiriba literary organization mayam sina sahi gi mifamda Manipur leingakta aibasingi oiba complex ama sembiyu natranga writers home ama sembiyu haidina hairakhiba matamsi sahi nifu muksida hogiba sahi nifu muksida masigi warep lowdana adum lai government da madugi pot memorandum pidna kedudna mayam lai adubu hojik bawbada koi aibasingi ni haiba mafama baw koi leiba ngamdri maramasina koi writers of Manipur na saitegi oiba thorum di saitegi organization leijiribasingsina tawrasanu aduga aikoidi mateng pangba haina leirubu podasigi matakta aibasingi mafam amatang thamba ngamagadi haidana aikoina madugi mangama mangjabani
ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯒꯥ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯐꯨꯠꯍꯤꯜꯅꯤ ꯆꯤꯡꯒꯤ ꯅꯥꯀꯜꯗ ꯍꯥꯏꯗꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯖꯒꯥ ꯑꯃꯈꯛ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯃꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯃꯦꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯊꯣꯔꯤꯇꯤꯗ ꯀꯩꯗ ꯑꯩꯈꯣꯏ ꯆꯦ ꯆꯥꯡ ꯊꯥꯅꯗꯅ ꯀꯩꯗꯧꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯏꯕꯁꯤꯡꯗ ꯑꯦꯂꯣꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗ ꯑꯩꯈꯣꯏ ꯇꯧꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯇꯧꯒꯦꯅ ꯈꯟꯖꯕꯁꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯑꯣꯅꯤꯌꯔ ꯂꯝꯖꯤꯡꯕ ꯑꯏꯕ 5 ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ ꯐꯨꯂꯣ ꯑꯗꯒꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯀꯃꯜ ꯆꯥꯎꯕ ꯉꯥꯍꯜ ꯃꯈꯣꯏ 5ꯒꯤ ꯁ꯭ꯇꯦꯆꯨꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯊꯝꯃꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯍꯩ ꯂꯩꯁꯤꯡ ꯊꯥꯗꯅ ꯇꯧꯔꯦꯔꯒ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯅ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯄꯣꯊꯥꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯕ ꯀꯩꯗꯧꯕ ꯄꯣꯠ ꯌꯥꯅꯅꯕꯒꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯡꯗꯕ ꯑꯣꯏꯒꯗꯕ ꯂꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯗꯅ ꯂꯝ ꯑꯃꯈꯛ ꯂꯩꯅꯅꯕ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡ ꯑꯃꯒ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛꯇ ꯐꯟ ꯁꯥꯒꯠꯄ ꯀꯩꯗꯧꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯅ ꯑꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯍꯌꯦꯡ ꯃꯗꯨꯒꯤ ꯁꯇ꯭ꯔꯛꯆꯔ ꯁꯥꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝꯅ ꯄꯨꯖꯔꯛꯁꯅꯨꯗꯅ ꯑꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯟꯖꯔꯒ ꯃꯥꯏꯀꯩꯗꯨꯗ ꯑꯩꯈꯣꯏꯅ ꯈꯣꯡ ꯍꯧꯖꯤꯛꯁꯤ ꯊꯥꯡꯖꯤꯟꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯁꯤ ꯑꯩ ꯁꯤꯗ ꯃꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯃꯐꯝꯗꯨ ꯑꯩ ꯄꯟꯖꯔꯔꯣꯏ ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯅ ꯌꯥꯕ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯣꯔꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯏꯝꯐꯥꯜꯗꯒꯤꯁꯨ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ ꯀꯤꯂꯣꯃꯤꯇꯔ 4-5 ꯃꯨꯛꯀꯤ ꯆꯥꯡꯗꯅꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯦ ꯑꯗꯨꯅ ꯃꯣꯇꯣꯔ ꯂꯣꯏꯕ ꯀꯩꯅꯣꯅꯤ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯗꯦ ꯑꯩꯈꯣꯏꯅ ꯃꯐꯝꯗ ꯌꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯒꯤ ꯄꯥꯔꯛ ꯑꯃ ꯁꯦꯝꯒꯠꯄ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯑꯅꯛꯄ ꯃꯐꯝꯗ ꯂꯝ ꯑꯃ ꯃꯆꯦꯠ ꯑꯃꯇꯪ ꯑꯩꯈꯣꯏ ꯂꯩꯅꯅꯕ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯑꯏꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯃꯥꯎꯟ ꯀꯩꯗꯧꯕ ꯁꯥꯒꯠꯄ ꯍꯥꯏꯕꯗꯨ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯁꯤꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯣꯡ ꯊꯥꯡꯖꯤꯟꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨ ꯊꯥꯖꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯌꯥꯝꯅ ꯂꯩꯔꯤꯕ ꯍꯥꯟꯅ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯂꯩꯔꯕ ꯁꯥꯏꯠꯇꯒꯤ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟꯁꯤꯡ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯔ ꯕꯣꯗꯤ ꯑꯃ ꯑꯣꯏꯗꯨꯅ ꯀꯩꯗꯧꯗꯨꯅ ꯁꯥꯏꯠꯇꯒꯤ ꯊꯧꯔꯝꯁꯤꯡ ꯑꯩꯈꯣꯏ ꯇꯧꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯈꯤꯕ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯋꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯇꯦꯡꯋꯥꯡ ꯈꯣꯡꯆꯠ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯦ ꯑꯅꯤꯁꯨꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯔꯥꯏꯇꯔꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯍꯥꯏꯕꯗꯤ ꯔꯥꯏꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯡꯗꯕ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯅꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯇꯧꯖꯔꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯁꯤ ꯑꯩ ꯊꯝꯖꯔꯒ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯃꯔꯨꯑꯣꯏꯅ ꯔꯥꯏꯇꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯏꯕꯁꯤꯡꯒꯤꯗꯃꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯣꯖꯥ ꯍꯣꯏꯅ ꯊꯣꯛꯂꯛꯏꯕꯁꯦ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯅꯁꯨ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯃꯇꯝ ꯌꯥꯝ ꯊꯦꯡꯂꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯋꯥꯍꯩꯁꯤ ꯁꯟꯗꯣꯛꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯅ꯭ꯌꯨꯌꯣꯔꯛꯇꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯅꯨꯕꯥꯕꯨꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯇꯣꯅꯨꯕꯥꯕꯨꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯕꯤꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯦꯟꯇꯛꯅ ꯈꯔ ꯄꯨꯡ 2 ꯌꯧꯔꯛꯇꯣꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ 5ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ
ꯌꯥꯏꯐꯔꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯊꯣꯏꯗꯣꯛꯄ ꯑꯄꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊꯪ ꯃꯊꯪ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯌꯥꯝ ꯐꯖꯩ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯃꯥꯂꯦꯝꯒꯤ ꯆꯣꯏꯖꯥꯏꯅꯅ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯌꯥꯟꯃꯥꯔ ꯅꯆꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯪꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯑꯣꯏꯔꯤꯕ ꯃꯤꯇꯩꯂꯣꯟ ꯑꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯕꯤꯔꯣꯂꯥꯅ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯗ꯭ꯔꯦꯁ ꯃꯤꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯏꯃꯥꯂꯣꯟ ꯂꯣꯟꯕ ꯃꯁꯤ ꯃꯤꯇꯩꯒꯤ ꯁꯛ ꯇꯥꯛꯄꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕꯤꯈꯤꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯊ꯭ꯔꯣꯗ ꯃꯤꯇꯩꯁꯤꯡꯅ ꯋꯥ ꯉꯥꯡꯕꯗ ꯃꯤꯇꯩꯂꯣꯟ ꯌꯥꯔꯤꯕ ꯃꯈꯩ ꯑꯇꯣꯞꯄ ꯂꯣꯟ ꯃꯤꯔꯣꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏ ꯐꯖꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯅꯅꯕ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯒ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯊꯪ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯂꯥꯏꯅꯤꯡꯊꯧꯗ ꯊꯧꯅꯤꯖꯔꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯂꯧꯖꯔꯤ ꯌꯥꯏꯐꯔꯦ ꯀꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏ ꯉꯝꯃꯤꯉꯩꯒꯤꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯇꯝꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯛꯄꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯈꯪꯗꯦ ꯏꯟꯗꯤꯌꯥꯗꯒꯤ ꯈꯪꯗꯦ ꯂꯥꯛꯄ ꯑꯃꯦꯔꯤꯀꯥ ꯀꯅꯥꯗꯥꯗ ꯂꯩꯕꯁꯤꯡ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯍꯧꯖꯤꯛꯁꯨ ꯈꯔ ꯐꯖꯅ ꯉꯥꯡꯅꯔꯤ ꯍꯟꯗꯛꯇ ꯈꯔꯅꯤ ꯋꯥꯡꯗꯁꯨ ꯑꯩꯈꯣꯏ ꯔꯣꯁꯅꯥꯕꯥꯁꯤꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯔꯛꯁꯤꯒ 50 years ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯕꯝꯁꯥꯁꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯄꯥꯡꯊꯣꯛꯈꯤꯕꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯃꯤꯇꯩꯔꯣꯟꯗ ꯀꯩꯅꯣ ꯁꯩꯔꯦꯡ ꯄꯥꯕ ꯑꯃ ꯀꯩꯅꯣ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯊꯥꯒꯠꯆꯔꯤ ꯃꯇꯝꯁꯤ ꯇꯦꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯣꯂꯥꯗꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃꯇꯪ ꯍꯥꯏꯕꯤꯅꯕ ꯑꯣꯖꯥ ꯕꯤꯔꯣꯂꯥꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥꯒꯤꯁꯤ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯀꯦ ꯌꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯁꯩꯔꯦꯡ ꯇꯥꯖꯕ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯅ ꯅꯧꯅ ꯁꯦꯝꯒꯠꯂꯤꯕ ꯇꯈꯦꯜꯂꯩꯃ ꯇꯦꯡꯕꯥꯡꯂꯨꯞ ꯍꯥꯏꯔꯤꯕ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯈꯖꯤꯛꯇꯪ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ 5 ꯁ꯭ꯄꯣꯟꯁꯔ ꯇꯧꯋꯦ ꯇ꯭ꯌꯨꯁꯟ ꯄꯤꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯟ ꯂꯩꯅ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯗꯤꯜꯂꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯁ꯭ꯋꯤꯇꯤ ꯁꯔꯃ ꯄꯨꯅꯦꯗ ꯂꯩꯕ ꯑꯍꯩꯕꯝ ꯄꯨꯁꯄꯤꯇꯥ ꯑꯗꯩꯗꯤ ꯔꯨꯅꯦꯜ ꯃꯩꯇꯩ ꯍꯥꯏꯅ ꯀꯁꯥꯔꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯩꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯎꯕꯗ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯁꯤ ꯂꯩꯇ ꯂꯥꯏꯔꯕ ꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯃꯣꯏꯅ ꯆꯣꯡꯊꯣꯛꯄꯤꯗꯨꯅ ꯑꯩꯒꯤ ꯁꯪꯁꯊꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯇ꯭ꯌꯨꯁꯟ ꯐꯤ ꯃꯤ ꯁꯥꯇ꯭ꯔ 5 ꯑꯁꯤꯒꯤ ꯄꯥꯡꯉꯅ ꯆꯠꯆꯔꯤ ꯆꯍꯤꯒꯤ ꯑꯩ ꯖꯤꯔꯥꯅꯤꯌꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯗ ꯄꯤꯅ ꯆꯠꯂꯤ ꯑꯗꯩꯗꯤ ꯇꯣꯄꯔ ꯂꯥꯛꯄ ꯑꯁꯤꯁꯨ ꯄꯤꯅ ꯆꯠꯂꯤ ꯇ꯭ꯔꯤꯄꯨꯔꯥꯗ 12 ꯑꯃꯁꯨꯡ ꯃꯥꯙꯃꯤꯛꯇ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯌꯥꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯤꯒ ꯃꯥꯟꯅꯅ ꯍꯤꯡꯅꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯑꯩꯒꯤ ꯇꯤꯝ ꯊꯥꯒꯠꯂꯤ ꯑꯩꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯣꯏꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯤꯅꯅ ꯉꯁꯤꯐꯥꯎ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯍꯩ ꯇꯦꯟꯇꯛꯄ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ
ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯄꯥꯕꯤꯔꯤꯕꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯍꯨꯝ ꯂꯩꯔꯤ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯄꯥꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏ ꯁꯤꯟꯖꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯩꯈꯣꯏ ꯀꯂꯦꯛꯁꯟ ꯅꯤꯔꯃꯥꯟ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯁꯦꯔꯥꯝ ꯔꯤꯄꯣꯟꯅ ꯊꯝꯕꯤꯒꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯂꯥꯛꯑꯁꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯗꯒꯤ ꯖꯤꯗꯤꯒꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯗꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯁꯩꯔꯦꯡꯁꯤ ꯇꯥꯔꯁꯤ ꯃꯊꯪꯗ ꯔꯣꯁꯅꯥ ꯔꯥꯕꯥꯁꯤ ꯑꯀꯣꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯂꯤꯅꯥ ꯁꯤꯟꯍꯥ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯦꯗꯥꯝ ꯃꯦꯂꯤꯅꯥꯗ ꯑꯗꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯗ ꯂꯥꯛꯑꯁꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯒꯤ ꯁꯥꯎꯟꯁꯦ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯥꯎꯟꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯁꯤ ꯑꯣꯀꯦ ꯌꯥꯔꯦ ꯌꯥꯔꯅꯤ ꯀꯩꯅꯣꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯣꯏꯁ ꯈꯔ ꯂꯥꯛꯄ ꯑꯗꯨꯅ ꯑꯩꯅ ꯑꯟꯃ꯭ꯌꯨꯠ ꯊꯝꯕ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯌꯥꯝꯗꯕꯅꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝ ꯄꯥꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯝꯁꯤꯅ ꯀꯩꯅꯣ ꯇꯧꯔ ꯑꯩꯈꯣꯏ ꯐꯥꯖꯜꯂꯛꯇꯣꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯑꯃꯃꯝꯗ ꯁꯨꯝ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯏꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯈꯔ ꯄꯦꯟꯅ ꯄꯥꯟꯁꯤ ꯑꯗꯣ ꯑꯣꯖꯥ ꯁꯩꯔꯦꯡꯁꯦ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯀꯤ ꯇꯨꯔꯦꯜ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯁꯩꯔꯦꯡ ꯑꯃꯈꯛ ꯑꯩꯅꯁꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯁꯩꯔꯦꯡꯁꯦ ꯑꯁꯤꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯁꯩꯔꯦꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯤ ꯉꯁꯤ ꯅꯩꯅꯕꯁꯨ ꯉꯝꯗꯕ ꯁꯥꯒꯠ ꯋꯥꯍꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡꯁꯤꯅ ꯑꯣꯖꯥꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯃꯁꯨꯡ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯒꯤ ꯃꯍꯥꯎꯁꯦ ꯈꯔꯁꯨ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯨ ꯄꯥꯕꯤꯔꯣ ꯍꯌꯦꯡꯒꯤꯗꯃꯛ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯥꯡꯗ꯭ꯔꯕ ꯑꯅꯧꯕ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯍꯤꯡꯕ ꯑꯣꯏꯅ ꯋꯥꯀꯠꯀꯗꯕ ꯅꯠꯇ꯭ꯔꯦ ꯀꯅꯥꯗꯁꯨ ꯂꯣꯏꯈ꯭ꯔꯦ ꯋꯥꯀꯠꯀꯤ ꯃꯇꯝ ꯋꯥꯀꯠꯄ ꯍꯥꯏꯕꯁꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯅꯠꯇ꯭ꯔꯦ ꯇꯦꯡꯊꯥꯒꯗꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯄꯤꯒꯤ ꯃꯃꯜ ꯄꯤ ꯇꯥꯕ ꯍꯥꯏꯕꯁꯤ ꯈꯥꯡꯕ ꯍꯩꯇꯕꯒꯤ ꯃꯇꯧꯅꯤ ꯋꯥꯀꯠ ꯀꯌꯥ ꯈꯣꯜꯂꯥꯎ ꯀꯌꯥ ꯀꯔꯤꯕꯨ ꯀꯥꯟꯅꯈꯤ ꯊꯃꯣꯏꯒꯤ ꯋꯥꯌꯦꯜꯁꯪꯅ ꯊꯣꯡ ꯃꯍꯥꯡꯗ꯭ꯔꯕꯗ ꯊꯣꯡ ꯈꯨꯗꯤꯡ ꯍꯥꯡꯗꯣꯛꯄꯗꯨꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯈꯤꯕ ꯍꯧꯖꯤꯛꯇꯤ ꯉꯥꯏꯕꯒꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯁꯤꯡꯅꯕꯒꯤ ꯃꯇꯝꯅꯤ ꯊꯣꯟꯒꯗꯕꯅꯤ ꯆꯥꯏꯅꯄꯨꯡ ꯁꯛꯇꯤꯒꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤꯕꯁꯤꯡꯒ ꯆꯥꯏꯅ ꯈꯣꯡꯕ꯭ꯔꯦꯟ ꯍꯥꯟꯅꯅꯕ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯡꯅꯕ ꯁꯤꯖꯕ ꯇꯥꯏ ꯊꯧꯅꯥ ꯂꯩꯅ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯁꯤꯗ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯁꯤ ꯑꯃꯗ ꯁꯤꯖꯅꯕ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯁꯩꯔꯦꯡꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯑꯃꯁꯨꯡ ꯑꯁꯤ ꯁꯩꯔꯦꯡꯁꯤꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯥꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯈꯪꯒꯠꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯣꯛꯁꯣꯅꯥ ꯔꯥꯕꯥꯁꯤ ꯈꯨꯊꯩꯐꯝꯗ ꯂꯥꯛꯑꯁꯤ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯃꯇꯪ ꯇꯥꯟꯊꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯔꯣꯛꯁꯣꯅꯥ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯄ꯭ꯔꯃꯣꯗꯄꯨ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯁꯨꯖꯨꯛ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯃꯔꯨꯞ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯤ ꯀꯔꯤ ꯅꯨꯃꯤꯠ ꯃꯨꯠꯀꯅꯤ ꯈꯪꯗꯦ ꯂꯟꯖꯥꯎꯒꯤ ꯃꯩꯔꯤ ꯃꯔꯨꯞ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯤ ꯊꯥꯕꯨꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯇꯥꯕ ꯐꯪꯂꯛꯇꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯋꯥꯕꯅ ꯊꯜꯂꯕ ꯃꯇꯝꯅꯤ ꯂꯦꯜꯂꯤꯕꯁꯦ ꯉꯁꯤꯁꯨ ꯃꯆꯨ ꯃꯃꯦꯟ ꯃꯛꯊꯔꯕ ꯇꯥꯟꯖꯥꯁꯤꯗ ꯁꯪꯂꯛꯀꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯆꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯩꯗꯧꯉꯩ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯊꯜꯂꯕ ꯍꯤꯗꯨ ꯇꯣꯡꯗꯨꯅ ꯊꯨꯡꯂꯨꯒꯅꯤ ꯁꯪꯕꯥꯟꯅꯕ ꯎꯄꯥꯜꯅ ꯀꯣꯏꯁꯤꯜꯂꯕ ꯏꯊꯠꯇꯨꯗ ꯁꯨꯞꯅꯒꯤ ꯑꯋꯥꯕꯇꯅ ꯊꯜꯂꯕ ꯇꯟꯖꯥꯅꯤ ꯂꯦꯜꯂꯤꯕꯁꯦ ꯅꯥꯀꯜ ꯑꯃꯗ ꯀꯥꯎꯉꯝꯗꯕꯒꯤ ꯆꯩꯅꯥ
ꯅꯥꯀꯜ ꯑꯃꯗꯅ ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯈꯪꯍꯧꯗꯅ ꯆꯨꯊꯔꯛꯄꯁꯨ ꯌꯥꯏ ꯅꯣꯡꯖꯨ ꯑꯃ ꯆꯨꯊꯔꯛꯂꯁꯅꯨ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯅꯣꯡ ꯑꯣꯏꯅ ꯆꯠꯂꯁꯅꯨ ꯊꯃꯣꯏꯒꯤ ꯆꯣꯠꯂꯁꯅꯨ ꯊꯃꯣꯏꯒꯤ ꯁꯨꯃꯥꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯃꯔꯨꯞ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯇꯥꯝꯈ꯭ꯔꯦ ꯏꯕꯥꯅꯤ ꯂꯥꯞꯇꯅ ꯇꯥꯎꯊꯔꯤ ꯏꯆꯦꯜꯁꯤꯗ ꯉꯁꯤꯁꯨ ꯂꯨꯞꯇꯅ ꯇꯥꯎꯊꯔꯤ ꯉꯁꯤꯁꯨ ꯏꯆꯦꯜꯁꯤꯗ ꯑꯗꯨꯕꯨ ꯄꯦꯟꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯅ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯅꯪꯕꯨ ꯄꯥꯏꯃꯤꯟꯅ ꯔꯣꯁꯅꯥꯒꯤ ꯀꯩꯅꯣꯁꯤ ꯅꯦꯠꯁꯦ ꯈꯔ ꯁꯣꯟꯕꯅꯤꯅ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯊꯪꯗ ꯀꯩꯅꯣ ꯃꯥꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯆꯪꯉꯒꯗꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯄꯨꯁꯤꯟꯖꯔꯛꯀꯦ ꯃꯊꯪꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯃꯦꯔꯤꯅꯥꯗ ꯂꯥꯛꯆꯔꯒꯦ ꯃꯦꯗꯥꯝꯒꯤꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯅ ꯑꯣꯖꯥ ꯑꯣꯀꯦ ꯔꯣꯁꯅꯥ ꯆꯪꯉꯦ ꯔꯣꯁꯅꯥꯁꯦ ꯑꯃꯨꯛꯇꯪ ꯄꯨꯁꯤꯟꯖꯔꯛꯈꯤꯒꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯔꯒꯗꯤ ꯑꯣꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯔꯣꯁꯅꯥ ꯅꯪꯒꯤ ꯅꯦꯠꯇꯨ ꯈꯔ ꯁꯣꯜꯂꯨꯕꯅ ꯄꯨꯁꯜꯂꯛꯄ ꯀꯩꯅꯣ ꯇꯧꯍꯧꯗꯕꯅꯤ ꯕꯠ ꯏꯁ ꯑꯣꯀꯦ ꯅꯪ ꯀꯩꯅꯣꯗꯨ ꯂꯣꯏꯁꯜꯂꯨꯀꯣ ꯁꯩꯔꯦꯡꯗꯨ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯁꯤ ꯀꯩꯅꯣꯗꯨ ꯂꯥꯏꯟ ꯈꯔ ꯋꯥꯠꯍꯧꯔꯤ ꯃꯥꯜꯂꯤ ꯂꯣꯏꯗꯧꯔꯦ ꯆꯨꯊꯔꯛꯂꯁꯅꯨ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯅꯣꯡ ꯑꯣꯏꯅ ꯆꯠꯂꯁꯅꯨ ꯆꯣꯠꯂꯁꯅꯨ ꯊꯃꯣꯏꯒꯤ ꯁꯨꯃꯥꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯃꯔꯨꯞ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯕꯒꯦ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯇꯥꯝꯈ꯭ꯔꯦ ꯏꯕꯥꯅꯤ ꯂꯨꯞꯇꯅ ꯇꯥꯎꯊꯔꯤ ꯏꯆꯦꯜꯁꯤꯗ ꯉꯁꯤꯁꯨ ꯑꯗꯨꯕꯨ ꯄꯦꯟꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯅ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯅꯪꯕꯨ ꯄꯥꯏꯃꯤꯟꯅꯅꯤꯡꯉꯤ ꯃꯆꯨ ꯀꯌꯥꯅ ꯃꯆꯨ ꯀꯌꯥꯅ ꯇꯦꯂꯦꯡꯒ ꯁꯥꯟꯅꯃꯤꯟꯅꯅꯤꯡꯉꯤ ꯆꯦꯒꯤ ꯍꯤ ꯇꯥꯎꯍꯟꯗꯨꯅ ꯑꯃꯨꯛꯁꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯔꯣꯁꯅꯥꯁꯦ ꯃꯔꯨꯑꯣꯏꯅ ꯕꯦꯡꯒꯣꯂꯤꯗ ꯏꯕꯅꯦ ꯑꯩ ꯈꯖꯤꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯀꯩꯅꯣꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯑꯗꯨꯒ ꯃꯥ ꯏꯕꯁꯨ ꯈꯔ ꯊꯦꯡꯅꯁꯨ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯕꯦꯡꯒꯣꯂꯤꯅꯁꯨ ꯏꯕ ꯑꯗꯨꯗꯒꯤꯗꯤ ꯃꯩꯇꯩꯂꯣꯟꯁꯤ ꯌꯥꯝ ꯄꯥꯝꯖꯅ ꯆꯍꯤ 5-6ꯁꯤꯒ ꯌꯥꯝꯅ ꯈꯨꯠꯂꯣꯏꯕꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯩꯇꯩꯂꯣꯟꯗꯁꯨ ꯏꯕ ꯍꯧꯔꯦ ꯕꯦꯡꯒꯣꯂꯤꯒ ꯂꯣꯏꯅꯅ ꯁꯣ ꯊꯦꯡꯛ ꯌꯨ ꯔꯣꯁꯅꯥ ꯃꯊꯪꯗ ꯅꯪꯒꯤ ꯁꯩꯔꯦꯡꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯥꯅ ꯃꯇꯝ ꯂꯧꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯥꯃꯤꯟꯅꯁꯤ ꯑꯃꯨꯛꯀꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯃꯦꯂꯤꯅꯥꯗ ꯂꯥꯛꯑꯁꯤ ꯃꯦꯗꯥꯝꯒꯤ ꯀꯩꯅꯣꯁꯤ ꯑꯟꯃ꯭ꯌꯨꯠ ꯇꯧꯔꯒ ꯑꯣꯀꯦ ꯑꯟꯃ꯭ꯌꯨꯠꯁꯤ ꯑꯣꯀꯦ ꯑꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯦ ꯑꯩ ꯁꯣꯝꯗꯒꯤ ꯃꯦꯗꯥꯝꯅ ꯇꯧꯕ ꯗꯥꯏꯔꯦꯛ ꯁꯣꯝꯗ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝꯒꯤꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯇꯧꯕꯤꯔꯒꯗꯤ ꯑꯩ ꯁꯣꯝꯗꯒꯤ ꯁꯤ ꯑꯣꯖꯥ ꯃꯦꯗꯥꯝꯅ ꯇꯧꯈꯤꯕ ꯃꯥꯜꯂꯦ ꯑꯩꯅ ꯑꯣꯀꯦ ꯁꯨꯝ ꯌꯥꯝꯕꯨꯡ ꯂꯩꯔꯒꯗꯤ ꯌꯥꯔꯦ ꯅꯥꯎ ꯏꯁ ꯑꯣꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯍꯧꯖꯔꯒꯦꯅꯦ ꯑꯗꯨꯗꯤ ꯍꯥꯏꯕꯤ ꯌꯥꯔꯕꯣ ꯌꯥꯔꯦ ꯍꯧꯕꯤꯔꯣ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃ ꯄꯥꯊꯣꯛꯆꯒꯅꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯂꯥꯛꯄꯗ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯂꯥꯛꯄꯗ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤ ꯂꯥꯡꯇꯛꯅꯩ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯔꯗꯨꯅ ꯂꯥꯛꯂꯔꯅꯤ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗ ꯃꯈꯩ ꯉꯥꯏꯕꯗ ꯋꯥꯖꯔꯕ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯀꯌꯥꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯩ ꯃꯋꯣꯜ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯕꯨꯡ ꯃꯧꯄꯥꯅ ꯆꯥꯛꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯄꯨꯗꯨꯅ ꯂꯥꯛꯂꯔꯅꯤ ꯃꯆꯦ ꯃꯆꯜꯒꯤ ꯅꯥꯛꯇ ꯄꯂꯦꯝ ꯄꯟꯊꯧ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯇꯥꯔꯣꯏꯁꯤꯡꯒ ꯅꯍꯧꯅꯅ ꯎꯅꯒꯅꯤ ꯈꯟꯕꯗ ꯃꯤꯠꯂꯨ ꯄꯤꯔꯣꯏꯅꯩ ꯍꯧꯈ꯭ꯔ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡꯂꯤ ꯑꯗꯨꯉꯩꯒꯤ ꯍꯥꯡꯍꯧꯔꯕ ꯅꯤꯡꯉꯣꯜ ꯀꯥꯗꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯎꯍꯩ ꯋꯥꯍꯩ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯄꯨꯗꯨꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯒꯅꯤ
खंजबद कयाद हराव मथोई कानै निngol singi thamoida mabung mopa singna angamba khudol po tamladuna ikai khumna jei mache machal singu ol singna mabung mopa gidamak yai phamangol ni jei shurgi maphamda kumja khuding ningol cha ko ngamba oyuko haina bor pibi mabung mopa machal singi marakta leiriba nungsimari jetsin hanbagi khudamni ningol cha ko ba yangai thagi nini panba lojeri mayamba muk thagacheri Okay. Ayam nungai koigi keno sisu ke hatare online platform dina khara technical problem su leiba aduga gi mapalam na leibina koigi loan ju khara keno to wat pa aduna mayam jengbiri ba sungak pi gani maruina koi keno si hotna jabani khona ngam jaba mong da haitare kadai da america da khara canada da khara tripura da gi Manipur dagi Bangladesh dagi loina pham keno dagi changpur salaga koi platform dal saru yabina basi akoi gonda yamna harau ngai ni ngasi chahi manga subagi tharam mapung phare aina khanje adu matam yam thangjabina ei thodokpa keno to body hajere roge to akoi gi mangda akoi numit manga ni supna pangthok kadaba thauram ni asigi keno sidei sida ei keno oina kai hatara akoi gi program schedule se asi matang ai kano ta lotion jing da lak thok charam ge aduga ai kano si report na sina jage akoi numit mangani jangna thoram singa sina hodokpa oire aduga second day hatare laiba November gi tang 19 sida Manipur University da oja oriba khoi gi maikam thoiba oja thoiba Dr. thoiba na koi not sankitan akoi pung isegi akoi culture ni asigi akoi culture gi keno da si thamjabani culture gi keno koi siga si sure culture gi ade ge di literature gi adu galana ethnicity akoi second dana day 3 30 November gi tang kuntra nongwai ying numit asidana koi Bangladesh Manipuri Sahitya Sangsad ki chahi yangkei surappa keno to khongchat sigi oina koi khanane na ba mifum haigadra na tragana online discussion ma puthok chagani de mari 4th haite sina December gi tang ani Tuesday leba popo numit asina koi online da oina keno dagi Manipur dagi oja ama saruk ya gana koi haina na laire final oina koi oja Said Ahmed kenogi professor ni college amagi aduga lona na Bangladesh Assam dagi shu koi chinau sing martagi jawrakani dagi last and the least koi gi Friday numit kana koi Dhaka da mapung phana koi mayam tin na haitare hybrid mode koi America Canada da leiba mapanda leiba sing na online da yawba aduga mapam da leiba Dhaka da leiba ideja sing haitare makoi na room ma conference room mo dele daga koi gi closing day si pangthok kani to asine koi ngasi gi koi handaki sahi manga subagi samlappa koi kenos koi gi ceremony haigadra koi gi khongchat siga pangthok kadaba thawram singsi to ngasi matam su yamna kai he pung ani ga minute tara ajala tore aroiba wahi thamina ba amasung ngasi gi congressman remark bi na ba koi Manipuri Mirror gi editor oiba koi Samri Ponda ngasi kenosi tham sinajari Samri Ponda mayam gi thaga wahi amasung ma hairaga ngasi gi thawram si lotion na ba noluk ning yari Samri Pon Thank you Oja ngasai tagi horakpadagi adum Oja mayam gi Manipur dagi Oja Birandrajit Naurem New York dagi Oja Hamom Tonu Babu amasung Tripura dagi Oja Khostam Birola puna maki wari she maina tawriba contribution si akhoi gi community gi damakta mitei gi damakta chiraba matamda kari kari thawdang lokhiriba lawdoriba asigi matang sida ina jamne attentive oina tajaram bane aduki matik nungai amasung aduki matik mamal leiraba thawram ngakani aduna hainingai khangde akhoi su mapanda leiba akhoi gi punchigi khongchatta mapanda lae aduna mapanda leibanina akhoi gi communication physical in person communication ji khara oina wa lagasu akhoi gi thamoi gi nungai ba thangmoi gi kangto support oiba adudi mayam pumakta chathariba khomi oriba punamakki makaba makamda akhoi gi amata oibagi wakhalonda akhoi dum leijai maru oina Manipur aise akhoi gi wakhalondagi kawba ngamdraba adum loina na leiraba akhoi igi mafam oibanina mapanda prekanodi akhoi prithibigi
kanoda mafam kayada leiraga shoibako Manipur akhoi pokpham Bangladesh kuna kano kaidonga de shokhina kaubang amdrenga kaubosung amloroi debani aduna Bangladesh khangde kano Manipur gi khangde maitei oiba ijasti gi oiba khangde chireba matam harauba matam chu oirasanu punamakta akhoi gi emotion se adum leiraban aduna akhoi manipuri mirror.com haina 2020 gi November gi tang kunda akhoi अखोगी प्लेटफॉर्म में सगोन इनागोरेट तौखिबनी हौदोखिबनी अखोगी पांदमसु असिनी अखोगी इजातिगी नबदा करिगुंबा अमतंग डिजिटल प्लेटफॉर्म दा ओरगसु करिगुंबा अमतंग मलेमदा लेरिबा मणिपुरी मचासिंगजे मणिपुरी कनो सिंगसे रिसोर्स सिंगजे अखोइना अखोगी प्लेटफॉर्म दा पुजरागा कनो तौना मयामगे चाखत खोंथांग दा अखोइसु खोंथांग तंग ओरसु यावजगे आइना दुगी पांदम दा खोइना हौदोकचखिबनी ओजा बिरेंद्रजीत नावरेम अदुकी मतिक नुआइजे अमसुंग अखोइ मिरोरगी माइगेदगी तौबिमल खंबा उच्चरी ओजा न्यूयॉर्क ओजा हामोंतनु बाबू अदुकी मतिक नुआइजे ओजागी कनोमा मथंग सिटपा वारिशे अखोइ मथंग दसु सोइदन अखोइ कम्युनिकेट तौजरके अखोइ प्लेटफॉर्म की माइगेदगिसु अमुकसु ओइना ओजा होइना चथरिबा जागी वाखलोन अखोइना खंगनिबा कयासु मयाम लेइरी ngasiगी कनोसिदा प्लेटफॉर्म सिदा ngasiगी तांगगसिदा अखोइना हंगबा ngमहौदबा मतमगी कनोना खंगबा ngमहौदबा वारी मयाम लेइरे अदना अखोइना सु खंगनिंगबा अखोइगी यंगबिरिबा अखोइगी कंतोंगी नुक्सिरिबा पयाम पुनमक्तसु अखोइना तहानिंगबा अदगी वारी सिंग्स अखोइ अमुको ओइना ओजागी इन पर्सन अखोइ कम्युनिकेट तौजरकनी मतंगदा अदुदगी अखोइ कनोगी त्रिपुरागी ओजा बिरोला अखोइ खंजे पर्सनली हानदे खंजे अखोइ ओजा ओइना चथरिबा ओजागी लोइनाबा ओइबिरिबा कनो खोस्ताम मंगोल ओजागी वारिसु अखोइ खंजे ngasi sumaina amkamu ka hen screen wari sana bo ga su phangja ba se khudon jaw phangja ba se asi ju ahin ba nungai ba mani akhoi toina masi khudon chaw ba se lawja gani oja khoi gi mara kana da mana khoi hanna lakja gani khoi gi maiki dagi amuk kari tawraga akhoi gi pawda ma se atei ga sandu gan ba atei su mapung pham ba ja ba to khoi hona jage amusung oja khoi gi mateng se sum thambiu hairaga matang si tension na ba tawjage अखोगी मणिपुरी मिरोर की मंगा सुब कनोगी एनिवर्सरी की ngasi से अखोई हौदोकचरे ऑनलाइन दे ओइना ngasai अखोगी चीफ एडिटर ओइबिरिबो ओजाना ओजा प्रमन हाइबी की बतुनी अखोगी मंगानी सुबगी कनो सि स्केड्यूल चे लेरे सि मयाम सि मलाकदोरिबा प्रोग्राम सिंग सिदा अखोगी पाबी जिंगबिरिबा पाबिरिबा पुनमकिसु मसंग सिना जावबिउ हाइरगा अमसुंग मणिपुरी मिरोरगी माइकेदगी ngasi पाथोखिबो सेरेंगी पाथोखिबो ओजा पुनम कवि पुनमपु इकोगन खुरमजरी दुकी मतिक नुंगाइजे सेरेंग पाबा ताबा आइसी यामन खुदोंग यामन तोइना फंगबा खुदोंग चाब नते अखोइना स्क्रीन की कनोसी लौर खुदोंग चावसी लौरगा तानिंगबा सेरेंगसी अखोइ इसानसु दुम पामजबा होनजबा खरा अदुनदि यामनसु पामजबनी माइना सेरेंगसी पारगा ई बतना तना पाथोगा सुमाइना तामिनबसे मसिगिसु तोंगानबा महाव मकोइदा फावरी अदुना मसिगिसु खुदोंग चावजे खoi toina lawjagani hanasu lawjagre hanasu khoi honajaki matangsi soidana honajarakani khoi platform gi magai dagisu aduna ngasi pathokki ba sharing pathokki ba kuna kui oja kuna ki mafamda nolukchabaga loina dana amasung yengbiri ba ngasi comment birakpa ngasi gi program sida jawbiro participate tabiri ba puna makpusu ikogana khoram jaraga ngasi gi oina akhoi gi opening program asi patang sida losinjare khoram jari puna pom ka Okay, you said eagle.